ꯃꯌꯥꯝꯕꯨ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯐꯤ ꯁꯨꯕꯤ ꯊꯕꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯆꯦꯡ ꯃꯩꯇꯩ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯌꯥꯝꯅ ꯐꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯗꯤ ꯃꯆꯥ 2 ꯊꯅꯝꯂꯒ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯊꯤꯒꯦ ꯈꯟꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯃꯥꯏꯄꯥꯛꯄꯤꯗꯤ ꯃꯕꯣꯛꯅ ꯌꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯤ ꯂꯩꯄꯥꯛꯀꯤ ꯈꯜꯂꯤꯉꯩ ꯃꯆꯥ 2ꯗꯨꯒ ꯀꯌꯥ ꯂꯩꯃꯤꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯈꯔ ꯂꯝ ꯍꯦꯟꯕ ꯃꯉꯥꯎ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯂꯝꯌꯥꯟꯕꯗꯤ ꯃꯈꯨꯔꯥꯁꯤꯡꯒ ꯄꯨꯟꯅ ꯇꯨꯡꯒꯤ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯒ ꯂꯩꯄꯥꯛꯀꯤ ꯊꯧꯔꯝ ꯑꯃ ꯆꯠꯄꯗ ꯂꯝꯕꯤꯗ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯆꯍꯤ 5ꯃꯨꯛꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯉꯥꯡ ꯑꯁꯤꯗꯤ, ꯃꯁꯤꯕꯨ ꯃꯃꯥ ꯃꯄꯥꯒ ꯑꯃꯠꯇ ꯂꯩꯇꯕ ꯑꯉꯥꯡꯂ? ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯨꯃꯥꯏꯅ ꯂꯝꯕꯤꯗ ꯐꯤꯕꯝ ꯁꯣꯛꯅ ꯊꯥꯗꯣꯛꯏꯁꯤꯕꯨ? ꯂꯥꯟꯃꯤꯁꯥ, ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯐꯥꯔꯒ ꯁꯤꯗ ꯄꯨꯔꯛꯎ꯫ ꯁꯨꯃꯥꯏꯅꯕꯨ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯊꯝꯕ ꯍꯧꯅꯒꯦ? ꯍꯣꯏ ꯅꯤꯡꯊꯧ꯫ ꯁꯤꯗ ꯂꯥꯎꯅꯦ ꯏꯆꯥꯅꯨꯄꯤ, ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯍꯥ, ꯑꯗꯨꯒ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯊꯕꯥ ꯀꯧꯏ, ꯆꯥꯛ ꯂꯥꯝꯃꯤ꯫ ꯑꯣ, ꯊꯕꯥ, ꯐꯖꯩꯍꯦ ꯏꯆꯥꯒꯤ ꯃꯤꯡꯁꯤꯗꯤ꯫ ꯑꯗꯣ ꯑꯩ ꯂꯐꯣꯏꯁꯨ ꯁꯦꯝꯁꯨ ꯄꯤꯖꯒꯦ, ꯀꯞꯀꯅꯨꯀꯣ꯫ ꯁꯦ ꯆꯥꯔꯣ ꯆꯥꯔꯣ ꯄꯨꯛ ꯊꯟꯅ꯫ ꯑꯗꯣ ꯏꯆꯥ ꯊꯕꯥꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗꯤ? ꯈꯪꯗꯦ꯫ ꯍꯩ, ꯅꯣꯏꯕꯨ ꯑꯉꯥꯡꯁꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯕꯔꯣ? ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔ ꯄꯨꯔꯒ ꯂꯥꯛꯏ꯫ ꯀꯔꯤꯅꯣꯅꯦ, ꯃꯃꯥꯒ ꯃꯄꯥꯒꯗꯪ ꯄꯨꯔꯒ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯁꯥꯒꯩ ꯂꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯕꯅꯦ ꯅꯣꯏꯕꯣ? ꯏꯅꯤꯡꯊꯧ, ꯄꯨꯔꯛꯂꯤꯕꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅꯤ꯫ ꯅꯣꯏꯅ ꯉꯁꯥꯏ ꯑꯩꯈꯣꯏꯗ ꯇꯝꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯏꯅꯤꯡꯊꯧꯗꯁꯨ ꯇꯝꯃꯨ꯫ ꯀꯔꯤ ꯋꯥꯅꯣꯅꯦ? ꯏꯅꯤꯡꯊꯧ, ꯋꯥꯔꯤꯁꯦ ꯑꯁ ꯅꯪ ꯍꯥꯏꯌꯣ, ꯅꯪ ꯑꯣꯏꯅ ꯍꯥꯏꯌꯨꯍꯦ, ꯑꯩꯗꯤ ꯇꯜꯂꯦ꯫ ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯑꯃꯨꯛ ꯏꯅꯔꯤꯗꯨꯕꯣ? ꯍꯩ, ꯅꯣꯏ ꯐꯨꯗꯔꯛꯑꯒꯦ? ꯑꯗꯨꯝꯅ ꯀꯤꯍꯟꯒꯅꯨ ꯂꯥꯟꯃꯤꯁꯤꯡ, ꯍꯥꯏꯔꯣ꯫ ꯏꯅꯤꯡꯊꯧ, ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯑꯉꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤ꯫ ꯃꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯣ ꯄꯥꯊꯤ ꯀꯣꯝꯊꯤꯗ ꯑꯐꯪ ꯑꯐꯪꯕ ꯁꯨꯕꯅꯤꯅ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯃꯁꯥ ꯄꯨꯝꯕ ꯐꯨꯔꯤ ꯐꯨꯔꯥꯡ ꯂꯥꯏꯊꯨꯡ ꯑꯣꯏꯅ ꯇꯧꯔꯛꯇꯨꯅ ꯃꯈꯥꯗꯤꯅꯦ ꯅꯪ ꯑꯃꯨꯛ ꯍꯥꯏꯔꯣ꯫ ꯑꯁ, ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯗꯨꯕꯨ? ꯏꯅꯤꯡꯊꯧ, ꯑꯗꯨꯗꯒꯤꯗꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯀꯅꯥꯝꯇꯅ ꯍꯪꯒꯣꯏꯗꯅꯅꯦ ꯊꯕꯛ ꯄꯤꯕꯤꯗꯕꯗꯒꯤ, ꯆꯥꯅꯤꯡꯉꯥই ꯂꯩꯇꯕꯗꯒꯤ, ꯑꯗꯒꯤꯅꯦ ꯑꯩꯈꯣꯏꯅꯁꯨ ꯍꯪꯒꯣꯏꯗꯨꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣꯅ ꯇꯥꯟꯕꯅꯤ꯫ ꯃꯈꯥ ꯇꯥꯎ꯫ ꯆꯠꯂꯣ ꯌꯥꯃꯟꯗꯕꯗꯒꯤ ꯑꯩꯈꯣই ꯃꯤ ꯈꯔꯅꯅꯦ ꯂꯥꯞꯅ ꯆꯩꯅ ꯀꯟꯕꯅꯤ, ꯈꯨꯠꯅ ꯐꯨꯕꯗꯣ ꯀꯤꯗꯅ꯫ ꯑꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯁꯤꯗꯣꯛꯈꯤꯕꯒꯤ ꯋꯥꯅꯤ ꯏꯅꯤꯡꯊꯧ꯫ ꯂꯩꯅꯥ ꯑꯁꯤ ꯖꯥꯠ ꯖꯥꯠꯅꯤꯅ ꯊꯣꯔꯛꯏꯁꯦ꯫ ꯑꯗꯨꯒ ꯃꯈꯥꯗꯤ ꯑꯁꯤꯕ ꯃꯃꯥꯒ ꯃꯄꯥꯗꯨꯗꯤ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯔꯦ? ꯃꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯅ ꯅꯣꯛꯄ ꯑꯗꯨꯗ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯌꯨꯝꯗꯨꯒ ꯀꯣꯟꯅꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯏꯅꯤꯡꯊꯧ꯫ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯦ ꯃꯇꯩ ꯃꯅꯥꯎꯒꯤ ꯂꯩꯅꯥ ꯑꯗꯣ ꯁꯟꯇꯣꯔꯛꯇꯨꯅ ꯂꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤꯅ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯅ ꯀꯃꯥꯏꯅ ꯍꯤꯡꯍꯧꯔꯤꯅꯣ? ꯑꯍꯜ ꯅꯨꯄꯥ ꯑꯃꯅ, ꯏꯅꯤꯡꯊꯧ, ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯣꯏꯁꯤꯡꯗꯒꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯆꯍꯧꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯦ ꯂꯧꯊꯣꯛꯑꯣꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯐꯨꯕꯤꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯂꯝꯍꯥꯡꯗ ꯍꯨꯟꯗꯣꯛꯅꯕꯁꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯀꯥꯏꯅ ꯃꯁꯤ? ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥ ꯃꯃꯧꯁꯤꯡꯅ ꯑꯍꯜ ꯑꯗꯨꯗ ꯁꯥꯎꯔꯝꯃꯤ꯫ ꯃꯃꯧꯁꯤꯡ ꯑꯗꯨꯅ, ꯃꯁꯤ ꯑꯍꯜꯁꯦ ꯍꯩꯄꯥ ꯌꯥꯝꯅ ꯁꯥꯕꯅꯤ, ꯃꯊꯧ ꯅꯠꯇꯅ ꯃꯊꯧ ꯁꯥꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯅꯪ꯫ ꯕꯥꯕꯥ, ꯅꯪ ꯌꯨꯝꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯉꯥꯏꯈꯣ, ꯑꯩ ꯇꯧꯒꯦ꯫ ꯃꯥꯅ ꯑꯉꯥꯡ ꯑꯁꯤ ꯍꯦꯛꯇ ꯀꯟꯕ ꯌꯥꯕ꯭ꯔꯥ ꯍꯥ? ꯍꯩ ꯑꯍꯜ, ꯅꯪ ꯇꯣꯈꯥꯏꯅ ꯂꯩꯌꯨ, ꯃꯣꯏꯒ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯔꯣꯏ꯫ ꯂꯥꯟꯃꯤꯁꯥ, ꯑꯍꯜ ꯑꯁꯤ ꯇꯣꯈꯥꯏꯅ ꯐꯝꯍꯜꯂꯨ꯫ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ? ꯍꯩꯄꯥ ꯁꯥꯈꯣꯗꯅ ꯑꯍꯜ꯫ ꯑꯗꯨꯒ ꯊꯧꯅꯥ ꯐꯕ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯃꯣꯏꯕꯨꯅꯅꯦ ꯇꯣꯈꯥꯏꯅ ꯄꯔꯦꯡꯗ ꯂꯦꯞꯍꯜꯂꯨ꯫
ꯍꯩ ꯂꯝꯕꯤꯁꯥ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯂꯧꯊꯣꯔꯛꯑꯣ ꯑꯗꯣ ꯅꯈꯣꯏ ꯈꯔ ꯑꯁꯤꯅ ꯂꯣꯏꯔꯕ꯭ꯔꯅꯦ ꯂꯩꯅꯥ ꯄꯛꯄ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯄꯗꯨꯕꯣ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕ ꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯦ ꯃꯤ ꯃꯔꯛꯇꯒꯤ ꯃꯣꯏ ꯑꯅꯤ ꯑꯃꯁꯨ ꯏꯅꯤꯡꯊꯧꯒꯤꯁꯦ ꯁꯅꯥ ꯌꯦꯟꯗꯧꯔꯦ ꯏꯕꯥꯅꯤꯗꯤ ꯀꯤꯗꯅ ꯂꯣꯠꯂꯨꯔꯒ ꯑꯁ ꯂꯥꯎꯍꯦ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯌꯥꯎꯋꯦ ꯍꯩ ꯅꯕꯥꯅꯤꯗꯤ ꯉꯁꯥꯏ ꯀꯥꯏꯗ ꯂꯣꯠꯂꯨꯔꯤꯕ ꯃꯅꯥ ꯐꯪꯂꯝꯗꯥꯏꯗꯒ ꯊꯣꯛꯂꯛꯇꯅ ꯂꯣꯏꯔꯕ꯭ꯔꯅꯦꯍꯦ ꯃꯤ ꯁꯨꯔꯦꯀꯣ ꯍꯣꯏ ꯁꯨꯔꯦ ꯏꯅꯤꯡꯊꯧ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤꯁꯤꯕꯨ ꯑꯁꯦꯡꯀꯤ ꯁꯅꯥ ꯌꯦꯟꯗꯣꯏꯔꯣ ꯑꯩꯈꯣꯏꯁꯨ ꯃꯊꯩ ꯃꯅꯥꯎꯗꯣ ꯍꯥꯠꯄ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯇꯥꯏꯗ ꯂꯥꯎꯕꯗꯪ ꯑꯣꯏꯔꯕꯁꯨ ꯌꯥꯎꯔꯝꯂꯕꯗꯤ ꯁꯅꯥ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯪꯂꯝꯒꯗꯕꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯔꯕꯅꯤ ꯌꯥꯎꯔꯨꯆꯣꯅ ꯃꯁꯤꯗ ꯑꯐꯕ ꯁꯥꯗꯅ ꯏꯃꯨꯡꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯎꯔꯝꯂꯕꯗꯤ ꯃꯤꯅ ꯁꯅꯥ ꯐꯪꯂꯤꯁꯦ ꯑꯩꯈꯣꯏꯁꯨ ꯐꯪꯂꯝꯂꯗꯕꯅꯤ ꯈꯪꯅꯤꯅ ꯍꯣꯔꯦꯟ ꯆꯥꯛ ꯍꯥꯞꯄꯣꯏꯅ ꯍꯔꯥꯎ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯦ ꯀꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯤꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯀꯥꯎꯔ ꯃꯥꯜꯂꯦ ꯂꯥꯟꯃꯤꯁꯥ ꯃꯣꯏꯁꯤꯡ ꯑꯁꯦ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯨ ꯀꯔꯤ ꯍꯥꯏꯕ ꯏꯅꯤꯡꯊꯧ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯁꯥꯒꯤ ꯄꯨꯛꯆꯦꯜ ꯆꯦꯟꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯅꯥꯔꯕꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯃ ꯄꯥꯜꯂꯕꯗꯤ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯄꯤꯕ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯂꯥꯟꯖꯔꯦ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯍꯩ ꯃꯣꯏꯁꯤꯡꯗꯣ ꯈꯨꯜ ꯑꯁꯤꯒꯤ ꯑꯃꯥꯡꯕ ꯀꯣꯝꯁꯤꯡꯗ ꯀꯨꯝꯊꯍꯟꯗꯨꯅ ꯂꯣꯏꯅ ꯀꯣꯊꯣꯛꯍꯜꯂꯨ ꯃꯐꯤ ꯃꯔꯣꯜ ꯌꯥꯎꯕ ꯌꯥꯔꯣꯏ ꯌꯥꯗ꯭ꯔꯒꯗꯤ ꯐꯨꯕꯗ ꯌꯥꯗ꯭ꯔꯕꯗꯤꯅꯦ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯌꯨ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯅꯥ ꯄꯤꯅꯤꯗꯥꯏꯅꯦ ꯑꯁ ꯇꯨꯀꯠꯆꯩꯌꯦ ꯍꯅꯨꯕꯤ ꯑꯃꯅ ꯐꯔꯦꯗ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯕ ꯀꯣꯝꯗꯣ ꯑꯃꯨꯛ ꯇꯧꯅꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤꯗꯀꯣ ꯑꯗꯨꯒꯅꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯑꯍꯜ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯄꯤꯌꯨ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯩꯅ ꯀꯣꯅꯨꯡꯗ ꯄꯨꯔꯅꯤ ꯏꯆꯥ ꯊꯕꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯒ ꯀꯣꯅꯨꯡꯗ ꯆꯠꯁꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯃꯧꯁꯤꯡ ꯑꯗꯨꯅ ꯄꯥꯕꯥ ꯂꯥꯛꯑꯣ ꯌꯨꯝ ꯆꯪꯉꯁꯤ ꯉꯁꯥꯏ ꯅꯃꯧꯁꯤꯡꯅ ꯌꯨꯝꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏꯅ ꯍꯥꯏꯕꯗꯣ ꯐꯥꯒꯤ ꯇꯧꯕꯅꯤ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯄꯥꯕꯁꯦ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯝꯃꯅꯤ ꯂꯥꯛꯑꯣ ꯄꯥꯕ ꯁꯅꯥꯁꯤꯡꯗꯣ ꯐꯥꯏꯕꯤꯔꯛꯎꯔꯥ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯕ ꯄꯥꯕ ꯉꯥ ꯊꯣꯡꯕꯤꯒꯦ ꯂꯥꯛꯑꯣ ꯆꯥꯛ ꯌꯥꯝꯅ ꯆꯥꯒꯗꯕꯅꯤꯀꯣ ꯄꯥꯕ ꯍꯩ ꯑꯗꯨꯒꯅꯦ ꯂꯥꯟꯃꯤꯁꯥ ꯑꯍꯜ ꯑꯁꯤꯒꯤ ꯃꯃꯧꯒ ꯃꯆꯥꯁꯤꯡꯒꯗꯣ ꯑꯍꯜꯁꯤꯗꯒꯤ ꯁꯅꯥ ꯑꯃꯨꯛ ꯃꯨꯟꯕꯤꯈꯤꯅꯤ ꯉꯁꯥꯏ ꯌꯨꯝꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯅꯅꯦ ꯃꯃꯧꯒ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤꯅ ꯉꯝꯕꯁꯤꯡ ꯑꯗꯣ खर थीना फुरम हाँ होई निंगथौ निंगथौदो लानमी खरगा कोनुंगदा थबा पुदुना चटख्रे अदुगा लानमी खरा अदुना निंगथौना हाइरंबा दुमक फत्तबा मीसिंग अदुदा तौहल्लमी नुमितुदगी खुलेकागी मीसिंग अदु फत्तबा थबक अमता तौखिद्रे निंगथौना थबादो कोनुंगदा पुरक्तुना मचानुपी माइपाकपिगी मता ओइननबा हाइदुना ममादा सिनारमी अदुगा ममादा थबाबुसो मसुनुपी माइपाकपिगुमना लूना नुंसिना तौबिनबा हाइरमी मचा निंगथौगी वादो ममादुना पामलमदे मथोंग मरंग खंगदबा आंगांग अमा पुरकलगा मसुनुपी राजकुमारी माइपाकपिगा मानना येंगबा योकपा यारोय हाइदुना निंगथौगी ममाना इचानुपासे मबुक फबा हेनमंदना ngaurabra karin मथोंग मरंग खंगदबा आंगांग नुपी मचा अमा पुरकलगा आइगी इसु माइपाकपिगा मानना योओ काइना हाय नमिंग करी कवे इमोट हे मोलदना मसिबु इचा निंगथौ असिना पमलगा पुरई मालेनि हे हाय कना कना ले आंगांग असे इरुजा थोकपियु अदुगा सेनो इसु नुपीगी मनाक्तने पुसलकनुको माइपाकपिना अबा कनानो हजिकी आंगांगदो इपा निंगथौना आइगी ताओइनबा पुरईरा कदाइदगी नातानो हे नपाना नंगी नफिनरो सुननबा नंगी थबक तौननबा पुरकपनि अदो काय चखरगे आई मागा सानगे यारो यारो इसु मसक फजबीगा अमोटपा अथीबा आंगांग अदुगा सानबा अदुगी सरुकने अबोका सानसे अबोकसु मसक थी अदुना आई अबोका सानबा तल्ली इस मबोक तबु मसक थी काइन मसी आंगांगसे
ꯂꯥꯏꯔꯣꯏꯗꯧꯔꯤꯀꯣ ꯑꯕꯣ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯣ ꯀꯗꯥꯏꯗ ꯁꯥꯟꯅꯒꯦꯕ ꯑꯩꯒꯤ ꯏꯇꯥ ꯂꯩꯇꯦ ꯍꯥꯏꯕ ꯑꯕꯣ ꯅꯪꯗꯤ ꯊꯤ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤ ꯑꯉꯥꯡ ꯄꯤꯌꯣ ꯍꯥꯏꯕ ꯅꯪꯒ ꯁꯥꯟꯅꯕ ꯇꯜꯂꯤ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯁꯨ ꯅꯨꯄꯤꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯁꯨꯅꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯄꯨꯔꯛꯑꯕꯗꯤ ꯐꯒꯗꯕꯅꯤ ꯃꯤꯒꯤ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯆꯥꯝꯃ ꯂꯣꯟꯅꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯗꯤꯅꯦ ꯅꯤꯡꯊꯧ ꯑꯣꯏꯗꯨꯉꯥꯏ ꯑꯃ ꯁꯤꯒꯟꯕꯤꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯈꯤꯗꯔꯦ ꯁꯤꯔꯝꯗꯥꯏꯁꯤꯗꯅꯦ ꯏꯁꯨꯅꯤꯡꯉꯥꯏ ꯐꯠꯇꯕꯁꯤ ꯍꯦꯛ ꯄꯤꯁꯜꯂꯝꯗꯅ ꯁꯤꯒꯗꯕ ꯇꯟꯗꯅ ꯂꯩꯔꯦ ꯍꯩ ꯀꯅꯥ ꯂꯩ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯣ ꯏꯔꯨꯖꯕ ꯂꯣꯏꯔꯕꯗꯤ ꯄꯨꯔꯛꯎ ꯁꯤꯗ ꯃꯤꯅꯥꯏ ꯅꯨꯄꯤ ꯈꯔꯅ ꯊꯕꯥꯗꯣ ꯏꯔꯨꯖꯊꯣꯛꯄꯤꯗꯨꯅ ꯑꯐꯕ ꯐꯤꯖꯣꯜ ꯁꯦꯠꯄꯤꯗꯨꯅ ꯄꯨꯔꯛꯏ ꯑꯗꯨꯒ ꯃꯩꯄꯥꯛꯄꯤꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ ꯃꯩꯄꯥꯛꯄꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯕꯣꯛꯇꯤ ꯇꯨꯝꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯊꯕꯥꯗꯤ ꯃꯩꯄꯥꯛꯄꯤꯅ ꯆꯍꯤ 2 ꯍꯜꯂꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯏꯁꯨ ꯅꯨꯄꯤꯗꯒꯤ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯤꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯕ ꯏꯁꯨꯁꯤꯅ ꯃꯤꯅꯥꯏ ꯃꯥꯟꯗꯧꯔꯦ ꯃꯤꯅꯥꯏꯁꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯜꯂꯤ ꯑꯩꯅ ꯍꯤꯡꯂꯤꯉꯩꯁꯤꯗꯗꯤ ꯃꯁꯤ ꯌꯥꯔꯣꯏ ꯍꯩ ꯀꯅꯥ ꯂꯩ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯁꯦ ꯑꯃꯟꯕ ꯑꯣꯏꯅ ꯁꯤꯟꯗꯣꯛꯎ ꯌꯥꯝ ꯊꯨꯅ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯅꯨꯕꯤꯁꯦ ꯃꯁꯨꯅ ꯍꯦꯟꯅ ꯊꯤꯕꯁꯤꯗ ꯁꯥꯎꯔꯤꯁꯦ ꯌꯦꯡꯉꯨ ꯍꯩ ꯃꯤꯅꯥꯏ ꯁꯥ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯅꯌꯥꯗꯣ ꯍꯤꯒꯠꯂꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯠ ꯁꯠ ꯇꯧ ꯊꯕꯥꯗꯣ ꯑꯃꯨꯛ ꯐꯠꯇꯕ ꯑꯃꯟꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯁꯤꯟꯇꯣꯛꯏ ꯑꯗꯨꯒ ꯊꯕꯥꯒ ꯃꯩꯄꯥꯛꯄꯤꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯥꯟꯅꯔꯝꯃꯤ ꯃꯕꯣꯛꯇꯤ ꯍꯧꯖꯤꯛꯁꯨ ꯄꯩꯗꯨꯅ ꯁꯥꯎꯔꯤ ꯊꯕꯥꯗꯣ ꯐꯠꯇꯕ ꯃꯐꯤ ꯁꯤꯜꯂꯕ ꯐꯥꯎꯕ ꯃꯁꯨꯗꯒꯤ ꯍꯦꯟꯅ ꯐꯖꯔꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯃꯩꯄꯥꯛꯄꯤꯒ ꯊꯕꯥꯒꯗꯣ ꯌꯦꯡꯁꯤꯟꯕ ꯑꯃꯨꯛ ꯂꯥꯛꯏ ꯑꯗꯨꯒꯨꯝꯕ ꯀꯥꯟꯗ ꯃꯃꯥꯅ ꯊꯕꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯗꯨꯅ ꯐꯖꯕ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯄꯤꯗꯨꯅ ꯊꯝꯕꯤ ꯑꯗꯨꯒ ꯃꯆꯥ ꯅꯤꯡꯊꯧ ꯆꯠꯈꯤꯕꯒ ꯃꯁꯨ ꯅꯨꯄꯤ ꯃꯩꯄꯥꯛꯄꯤꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯨꯍꯟꯕ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯇꯧꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯊꯕꯥꯗꯨ ꯃꯣꯃꯣꯟꯇ ꯅꯣꯛꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯖꯩ ꯊꯕꯥꯒ ꯃꯩꯄꯥꯛꯄꯤꯒ ꯆꯍꯤ 15 ꯍꯦꯟꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯄ ꯃꯇꯝꯗꯗꯤ ꯊꯕꯥꯒꯤ ꯃꯁꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯃꯥꯗꯨ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯕꯒꯤ ꯌꯥꯝꯅ ꯁꯣꯟꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗꯗꯨꯅ ꯅꯥꯔꯝꯃꯤ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯜꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯕꯨ ꯌꯥꯅꯃꯨꯛꯇ ꯇꯥꯎ ꯀꯩꯗꯧꯕꯒꯦ ꯏꯃꯥ ꯅꯆꯥꯁꯤꯕꯨ ꯋꯥꯈꯜ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯕ ꯑꯗꯨꯒ ꯏꯃꯥꯕꯨ ꯅꯆꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯂꯥꯏꯔꯝꯂꯦꯟꯗ ꯍꯦꯛꯇ ꯇꯤꯟꯕ ꯌꯥꯕ꯭ꯔꯥ ꯅꯆꯥꯅ ꯏꯃꯥꯕꯨ ꯅꯥꯕ ꯊꯨꯅ ꯐꯍꯟꯒꯅꯤꯌꯦ ꯑꯗꯨꯅꯅꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯟꯖꯤ ꯂꯣꯏꯅꯃꯛ ꯀꯧꯔꯕꯅꯤ ꯏꯃꯥꯒꯤ ꯑꯅꯥꯕꯗꯨ ꯌꯦꯡꯍꯟꯗꯨꯅ ꯊꯨꯅ ꯐꯅꯅꯕ ꯄꯪꯉꯤꯗꯀꯣ ꯏꯆꯥꯅꯨꯄꯥ ꯅꯪꯁꯦ ꯏꯃꯥꯁꯦ ꯆꯍꯤ 100 ꯍꯦꯜꯂꯦꯅꯦꯍꯦ ꯁꯤꯗꯒꯤ ꯑꯃꯨꯛ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯍꯟꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯏꯆꯥꯅ ꯄꯥꯟꯖꯤ ꯂꯤꯁꯤꯡ ꯄꯨꯔꯛꯇꯨꯅ ꯏꯃꯥꯕꯨ ꯌꯦꯡꯍꯜꯂꯕꯁꯨ ꯅꯃꯥꯗꯤꯅꯦ ꯐꯔꯔꯣꯏ ꯏꯕꯨꯡꯉꯣ ꯅꯃꯥꯒꯤ ꯃꯇꯝ ꯌꯧꯔꯦꯅꯦꯍꯦ ꯑꯩꯒꯤ ꯏꯃꯥꯗꯤ ꯀꯔꯤꯒꯤ ꯆꯍꯤ 100ꯗꯪ ꯄꯨꯟꯁꯤꯗꯣꯏꯅꯣ ꯅꯆꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯏꯃꯥꯅ ꯍꯤꯡꯗꯣꯏꯅꯦ ꯏꯃꯥꯅ ꯑꯩꯈꯣꯏ ꯍꯨꯟꯗꯣꯛꯂꯝꯂꯒ ꯍꯦꯛꯇ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯅꯕꯨꯛ ꯐꯕ ꯍꯦꯟꯃꯟꯗꯅ ꯂꯥꯏꯅ ꯐꯥꯎꯕ ꯄꯥꯝꯂꯅꯤꯀꯣ ꯑꯗꯣ ꯏꯃꯥ ꯉꯥꯛꯇ ꯄꯣꯊꯥꯔꯣꯁꯦ ꯑꯩ ꯄꯥꯟꯖꯤꯁꯤꯡꯗꯣ ꯑꯍꯩꯕ ꯑꯐꯕ ꯊꯥꯖꯤꯜꯂꯛꯀꯦ ꯑꯗꯨꯒꯅꯦ ꯏꯃꯥꯅ ꯅꯥꯕ ꯐꯕꯒ ꯏꯃꯥꯅ ꯍꯥꯏꯕꯅꯦ ꯂꯣꯏꯅ ꯌꯥꯔꯗꯣꯏꯅꯤꯀꯣ ꯅꯪꯕꯨ ꯑꯃꯨꯛ ꯀꯥꯏꯗ ꯆꯠꯂꯒꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯑꯩ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯔꯨꯕ ꯃꯤꯐꯝ ꯑꯃ ꯆꯠꯀꯗꯕꯅꯦ ꯀꯨꯏꯔꯣꯏꯗ ꯏꯃꯥ ꯅꯆꯥ ꯊꯨꯅ ꯂꯥꯛꯀꯅꯤ ꯑꯗꯣ ꯏꯃꯥ ꯑꯩ ꯊꯣꯛꯑꯒꯦꯀꯣ ꯍꯣꯏ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯑꯁꯤꯗ ꯏꯆꯥ ꯅꯨꯄꯥꯁꯦ ꯔꯥꯅꯤ ꯐꯖꯕ ꯈꯔ ꯈꯜꯂꯒ ꯂꯨꯍꯣꯡꯕꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯅꯦ ꯃꯁꯤꯒꯤ ꯊꯕꯥ ꯑꯁꯦ ꯂꯥꯟꯃꯤ ꯑꯃꯗ ꯂꯨꯍꯣꯡꯊꯣꯛꯑꯝꯃꯒ ꯅꯠꯇ꯭ꯔꯕꯗꯤ ꯏꯁꯨ ꯅꯨꯄꯤ ꯃꯩꯄꯥꯛꯄꯤꯒꯤ ꯐꯖꯕꯁꯦ ꯀꯅꯥꯝꯇꯅ ꯌꯦꯡꯕꯤꯔꯔꯣꯏ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯗꯣ ꯅꯤꯡꯊꯧꯅ ꯄꯥꯟꯖꯤ ꯃꯌꯥꯝ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯃꯃꯥꯗꯨꯗꯤ ꯆꯍꯤ 100 ꯍꯦꯜꯂꯕꯁꯨ ꯀꯟꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯗ ꯇꯨꯝꯈꯤꯕꯗꯒꯤ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦ ꯅꯤꯡꯊꯧꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯂꯝꯌꯥꯟꯕꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯈꯔꯗꯤ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯗꯨ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯅ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯃꯄꯥꯅ ꯇꯧꯔꯝꯕ ꯂꯣꯏꯁꯤꯜꯂꯝꯗꯕ ꯊꯕꯛ ꯀꯌꯥ ꯂꯣꯏꯁꯤꯜꯂꯤꯉꯩ
ꯃꯕꯣꯛꯀ ꯃꯆꯟ ꯃꯥꯏꯄꯥꯛꯄꯤꯒ ꯎꯅꯕ ꯁꯨꯡꯐꯪ ꯐꯪꯂꯝꯗꯦ꯫ ꯊꯥ ꯑꯃ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯗꯨ ꯃꯕꯣꯛꯀ ꯃꯆꯟꯅꯨꯄꯤ ꯃꯥꯏꯄꯥꯛꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯤ ꯏꯁꯨ ꯂꯥꯛꯑꯦ ꯍꯥꯏꯕ? ꯃꯕꯣꯛ ꯑꯩꯒ ꯃꯆꯟꯅꯨꯄꯤꯒ ꯎꯅꯕ? ꯅꯨꯡꯉꯥꯏꯔꯦꯗ꯫ ꯍꯥꯏ ꯊꯕꯥꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯍꯟꯒꯅꯨ, ꯇꯨꯔꯦꯜꯗꯔ ꯀꯔꯤꯅꯣ ꯃꯥꯏꯄꯥꯛꯄꯤꯒꯤ ꯃꯐꯤ ꯃꯔꯣꯟ ꯃꯌꯥꯝ ꯑꯃ ꯁꯨꯍꯜꯂꯨꯆꯣ꯫ ꯅꯣꯏꯅ ꯁꯨꯕ ꯌꯥꯔꯣꯏꯀꯣ, ꯊꯕꯥꯅ ꯁꯨꯕꯅ ꯅꯥꯜꯂꯤ, ꯍꯦꯟꯅ ꯐꯖꯩ꯫ ꯊꯕꯥꯗꯨ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯕ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯏꯄꯥꯛꯄꯤ ꯃꯕꯨꯡ ꯂꯥꯛꯀꯅꯤ ꯇꯥꯕꯗ ꯍꯔꯥꯎꯅ ꯆꯦꯜꯂꯛꯑꯦ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ꯫ ꯏꯕꯥ, ꯏꯕꯨꯡ ꯅꯤꯡꯊꯧ ꯂꯥꯛꯑꯕꯣ? ꯀꯗꯥꯏꯅꯣ? ꯂꯥꯛꯇ꯭ꯔꯤꯅꯦꯍꯦ, ꯅꯕꯣꯛꯁꯨ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯕꯨꯡꯅ ꯅꯤꯡꯊꯧꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯥꯛꯄꯗꯣ ꯌꯦꯡꯒꯦ ꯍꯥꯏꯗꯅ꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯅ, ꯔꯥꯖꯀꯨꯃꯥꯔꯤ ꯏꯅꯤꯡꯊꯧ ꯂꯥꯛꯑꯦ꯫ ꯂꯥꯛꯑꯗꯤ ꯀꯣꯛ ꯆꯪꯍꯜꯂꯛꯄ ꯌꯥꯗ꯭ꯔꯅꯦꯍꯦ ꯅꯣꯏꯕꯣ? ꯀꯗꯥꯏꯅꯣ ꯏꯕꯨꯡꯕꯣ? ꯑꯦ, ꯑꯩꯒꯤ ꯏꯆꯟꯁꯤꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅꯦꯍꯦ, ꯃꯁꯛ ꯃꯇꯧꯁꯤꯅ ꯌꯥꯝ ꯐꯖꯔꯝꯂꯦ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ ꯁꯤꯕꯣ, ꯅꯠꯇ꯭ꯔꯕ ꯖꯥꯠꯂꯅꯦ? ꯑꯩꯅꯦ, ꯑꯇꯣꯞꯄ ꯅꯨꯄꯤ ꯅꯠꯇꯦ ꯏꯕꯨꯡ, ꯍꯧꯅꯨꯍꯦ ꯅꯪ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯏꯕꯨꯡꯅ꯫ ꯏꯕꯨꯡꯁꯨ ꯄꯥꯈꯪ ꯐꯥꯔꯦ, ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝ ꯐꯖꯔꯦ꯫ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤꯈꯩꯗꯤ ꯏꯕꯨꯡ ꯎꯕꯗ ꯉꯥꯎꯗꯅ ꯕꯣꯝ ꯕꯣꯝ ꯇꯨꯅꯔꯅꯤ꯫ ꯑꯗꯨꯗꯤ ꯇꯨꯅꯕ ꯀꯨꯏꯔꯦꯍꯦ꯫ ꯑꯣ, ꯃꯕꯨꯡ ꯃꯆꯟ ꯑꯗꯨꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯕꯣꯛꯀꯥꯁꯦ ꯀꯥꯎꯔꯕ꯭ꯔꯅꯦꯍꯦ? ꯀꯥꯎꯗꯤꯌꯦ ꯑꯕꯣꯛ ꯅꯨꯡꯁꯤꯕꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯈꯨꯔꯨꯝꯗ꯭ꯔꯕꯁꯨ, ꯏꯁꯨꯅꯅꯦ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯁꯤꯗꯤ ꯏꯆꯥ ꯅꯨꯄꯥꯅ ꯍꯤꯡꯗꯨꯅ ꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯕꯣꯛꯁꯨ ꯁꯨꯃꯥꯏꯅ ꯀꯞꯀꯅꯤ ꯈꯪꯕꯒꯤꯅꯦ ꯑꯩꯅ ꯅꯍꯥꯟꯈꯩ ꯂꯥꯛꯇ꯭ꯔꯤꯁꯦ꯫ ꯀꯞꯀꯅꯨꯁꯦ ꯑꯕꯣꯛ꯫ ꯀꯞꯇ꯭ꯔꯦ ꯀꯞꯇ꯭ꯔꯦ, ꯅꯨꯡꯁꯤꯗ ꯏꯁꯨꯁꯦ, ꯆꯍꯤ ꯀꯌꯥꯗꯤ ꯌꯥꯝꯅ ꯎꯈꯤꯗꯕ, ꯃꯁꯥꯅ ꯐꯔꯤꯕ, ꯋꯥꯡꯅ ꯋꯥꯡꯂꯤꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯄꯤꯛ ꯊꯟꯅ ꯍꯦꯛ ꯌꯥꯎꯏꯗꯀꯣ ꯏꯁꯨꯁꯦ꯫ ꯑꯗꯣ ꯑꯕꯣꯛꯇꯤ ꯍꯧꯖꯤꯛꯁꯨ ꯍꯥꯟꯅꯗꯧꯅ ꯌꯥꯝ ꯀꯜꯂꯝꯃꯤꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕ? ꯅꯕꯣꯛꯇꯤ ꯁꯤꯕ ꯌꯥꯔꯕꯅꯤ, ꯁꯤꯕꯒꯤ ꯃꯇꯝꯁꯨ ꯂꯥꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯄꯥꯅ ꯅꯕꯣꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯄꯥꯗꯨꯒꯤ ꯄꯨꯟꯁꯤꯕꯨꯅ ꯅꯕꯣꯛ ꯑꯩꯉꯣꯟꯗ ꯄꯤꯔꯝꯂꯦ꯫ ꯑꯗꯣ ꯏꯁꯨꯗꯤ ꯅꯄꯥꯗꯧꯅ ꯃꯕꯨꯛ ꯐꯕ ꯌꯥꯔꯣꯏꯀꯣ꯫ ꯏꯆꯥꯗꯣ ꯃꯕꯨꯛ ꯐꯃꯟꯗꯅ ꯂꯥꯏꯅ ꯄꯥꯝꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯃꯥꯏꯄꯥꯛꯄꯤꯅ, ꯑꯕꯣꯛꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯔꯒ ꯀꯞꯇꯨꯅ ꯂꯩꯔꯕꯅꯦ꯫ ꯑꯗꯣꯕ ꯑꯩꯗꯤ ꯏꯄꯥ ꯅꯤꯡꯊꯧꯗꯧꯅ ꯃꯕꯨꯛ ꯐꯗꯤꯌꯦ, ꯖꯥꯠ ꯌꯥꯝ ꯊꯤꯈ꯭ꯔꯖꯥꯠꯅꯤ, ꯐꯠꯇꯕꯁꯨ ꯌꯥꯝ ꯍꯩ, ꯑꯗꯨꯅꯅꯦ ꯂꯥꯏꯅ ꯄꯥꯝꯗꯤꯌꯦꯕꯣ꯫ ꯑꯗꯨꯅꯤꯗꯅ ꯏꯁꯨꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯗꯤꯕꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯑꯗꯨꯒꯅꯦ ꯃꯥꯏꯄꯥꯛꯄꯤ, ꯍꯌꯦꯡꯗꯩꯗꯤ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯪꯁꯨ ꯈꯔ ꯈꯔ ꯌꯥꯎꯕ ꯍꯧꯔꯗꯕꯅꯤꯀꯣ꯫ ꯅꯪꯁꯨ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅꯤ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨ꯫ ꯍꯣꯏ ꯏꯕꯨꯡ, ꯑꯩꯁꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏ, ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯕꯣꯛꯀꯤ ꯏꯁꯧꯁꯤꯒ꯫ ꯑꯦ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯑꯕꯣꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯕ ꯅꯠꯇꯦꯀꯣ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯅꯨꯡꯉꯥꯏꯔꯦ, ꯍꯌꯦꯡꯗꯩꯗꯤ ꯑꯕꯣꯛꯀꯤ ꯃꯁꯛ ꯎꯔꯔꯣꯏꯗꯕꯅꯤꯅ, ꯅꯤꯡꯇꯝꯂꯗꯕꯅꯤꯅ꯫ ꯑꯁ ꯑꯕꯣꯛ, ꯏꯇꯥ ꯊꯕꯥꯗꯤ? ꯅꯇꯥ ꯊꯕꯥꯗꯣ ꯍꯥꯠꯂꯗꯕꯅꯤ ꯑꯩꯅ ꯊꯕꯥꯗꯣ ꯅꯇꯥ ꯅꯠꯇꯦ, ꯅꯪꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯅꯄꯥꯅ ꯄꯨꯔꯛꯄꯅꯤ, ꯃꯤꯅꯥꯏꯅꯤ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯍꯥ? ꯑꯕꯣꯛꯀꯤ ꯑꯗꯨꯏ ꯋꯥꯍꯩꯗꯨꯗꯅꯦ ꯑꯩꯅ ꯑꯕꯣꯛꯁꯦ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ꯫ ꯍꯦ ꯑꯄꯪꯕꯤ, ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯃꯁꯨ ꯃꯄꯥꯗꯧꯅ ꯇꯧꯕ ꯑꯃꯨꯛ ꯑꯃꯨꯛ ꯌꯥꯎꯔꯛꯏꯌꯦ꯫ ꯑꯗꯣ ꯏꯇꯥ ꯊꯕꯥꯗꯣ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕ? ꯑꯕꯣꯛꯅ ꯀꯔꯤ ꯊꯕꯛ ꯑꯃꯨꯛ ꯇꯧꯍꯟꯈ꯭ꯔꯤꯅꯣꯕ? ꯑꯩ ꯁꯥꯎꯔꯛꯇꯣꯔꯦꯀꯣ ꯑꯕꯣꯛ꯫ ꯍꯥꯏ, ꯅꯇꯥꯗꯣ ꯑꯩꯅ ꯐꯤ ꯁꯨꯍꯟꯕ ꯆꯠꯍꯟꯈꯤꯕꯅꯤ, ꯃꯥꯏꯅ ꯂꯥꯛꯆꯁꯅꯤ꯫ ꯀꯥꯏꯗ? ꯇꯨꯔꯦꯜꯗ꯫ ꯑꯕꯣꯛ, ꯑꯩꯅ ꯑꯩꯒꯤ ꯏꯇꯥꯗꯣ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯐꯤ ꯁꯨꯕ ꯆꯠꯍꯟꯒꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯤꯅꯥꯏꯅꯤꯅꯦꯍꯦ ꯊꯕꯥꯗꯣ, ꯅꯪꯅ ꯏꯇꯥ ꯍꯥꯏꯗꯅ ꯂꯨꯅ ꯇꯧꯖꯔꯤꯕ ꯅꯇꯥꯗꯨꯅ ꯅꯪꯒꯤ ꯁꯔꯨꯛ ꯃꯨꯜꯂꯒ ꯆꯥꯈꯤꯗꯣꯏꯅꯦ ꯍꯥꯏꯕꯁꯤꯗꯤ ꯀꯥꯎꯒꯅꯨ꯫ ꯃꯁꯛ ꯍꯥꯏꯔ ꯊꯕꯥꯅ ꯗꯃꯥꯗ ꯍꯦꯟꯅ ꯐꯖꯩ, ꯋꯥꯉꯥꯡ ꯁꯉꯥꯡ ꯈꯣꯜꯂꯩ ꯈꯣꯟꯗꯥꯁꯨ ꯊꯕꯥꯅ ꯗꯃꯥꯗ ꯍꯦꯜꯂꯤ꯫ ꯊꯕꯥꯒ ꯅꯪꯒ ꯍꯦꯛ ꯌꯦꯡꯅꯕꯗ ꯃꯤꯅꯅꯦ ꯅꯪꯉꯣꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯣꯏ꯫ ꯑꯗꯨꯝ ꯀꯥꯟꯗ ꯍꯌꯦꯡ ꯑꯕꯣꯛꯅ ꯍꯥꯏꯔꯝꯕꯗꯣ ꯆꯨꯝꯃꯤꯗꯀꯣ ꯍꯥꯏꯗꯅ ꯀꯞꯂꯛꯈꯤꯅꯤ ꯈꯪꯗ꯭ꯔꯤꯌꯦ꯫ ꯃꯕꯣꯛꯀꯤ ꯋꯥꯗꯣ ꯃꯥꯏꯄꯥꯛꯄꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫
ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯅ ꯂꯥꯟꯃꯤ ꯈꯔꯒ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯊꯕꯥ ꯐꯤ ꯁꯨꯕ ꯂꯣꯏꯗꯨꯅ ꯐꯤ ꯃꯌꯥꯝ ꯑꯃ ꯀꯣꯛꯇ ꯍꯥꯞꯇꯨꯅ ꯇꯨꯔꯦꯜꯗꯒꯤ ꯀꯥꯔꯛꯄꯗꯨ ꯂꯝꯌꯥꯟꯕꯅ ꯎꯔꯝꯃꯤ꯫ ꯊꯕꯥꯒꯤ ꯏꯪ ꯇꯞꯅ ꯀꯦꯅ ꯐꯖꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯂꯝꯌꯥꯟꯕ ꯃꯤꯠ ꯈꯨꯞꯇꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯕꯥꯒꯤ ꯅꯥꯔꯨꯝꯒ ꯈꯖꯥꯏꯒꯗ ꯋꯥꯕꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯍꯨꯃꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯂꯥꯟꯃꯤꯁꯤꯡ, ꯑꯥꯗ ꯃꯀꯣꯛꯇ ꯐꯤ ꯃꯌꯥꯝ ꯑꯃ ꯀꯣꯛꯊꯣꯛꯅꯗꯨꯅ ꯇꯨꯔꯦꯜꯗꯒꯤ ꯋꯥꯅ ꯀꯥꯔꯛꯂꯤꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯈꯨꯜꯗꯒꯤꯅꯣ? ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯏ? ꯅꯣꯏ ꯈꯪꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯃꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯇꯣꯏꯅ ꯎꯏ꯫ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯪꯕꯁꯨ ꯅꯣꯡꯃꯇ ꯈꯨꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯪꯕꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯩꯄꯥꯛꯄꯤꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯊꯝꯕ ꯃꯤꯅꯥꯏꯅꯤ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯈꯔ ꯑꯃꯅ ꯃꯇꯥꯅꯦꯁꯨ ꯍꯥꯏ꯫ ꯃꯥꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯗꯨꯒ ꯑꯍꯜꯁꯤꯡꯅ ꯍꯥꯏꯕꯗꯗꯤ ꯏꯅꯤꯡꯊꯧꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯂꯝꯕꯤꯗ ꯀꯞꯇꯨꯅ ꯆꯠꯂꯝꯕꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯤꯌꯥꯝꯅ ꯐꯨꯕꯗ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ ꯇꯥꯏ꯫ ꯑꯁꯦꯡꯕ ꯈꯪꯗꯦꯗ ꯏꯅꯤꯡꯊꯧ꯫ ꯑꯩꯒꯤ ꯏꯕꯣꯛꯀ ꯏꯆꯟꯒꯗ ꯍꯪꯂꯒꯦ꯫ ꯑꯗꯣ ꯃꯥꯒꯤ ꯐꯤ ꯑꯁꯦ ꯌꯥꯝꯅ ꯌꯥꯝꯃꯤ, ꯄꯨꯕꯗ ꯌꯥꯝꯅ ꯋꯥꯅ ꯎꯔꯦ꯫ ꯅꯣꯏ ꯈꯔ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯍꯣꯏ ꯏꯅꯤꯡꯊꯧ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯥꯒꯤ ꯃꯁꯛꯁꯤꯗꯤ꯫ ꯑꯩꯕꯨ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯍꯦꯛꯇ ꯃꯃꯤꯡ ꯍꯪꯂꯁꯤꯔꯅꯦ? ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯪꯕ ꯍꯥꯏꯕꯗꯨꯗꯤ ꯐꯖꯗꯦ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯗ ꯑꯁꯨꯛ ꯈꯣꯏꯗꯥꯔꯤꯁꯤꯅ? ꯏꯅꯤꯡꯊꯧ, ꯌꯥꯔꯛꯇꯦꯅꯦ ꯑꯩꯈꯣꯏꯅ ꯄꯨꯕꯤꯒꯦ ꯍꯥꯏꯕꯗ꯫ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ? ꯅꯨꯄꯤꯒꯤ ꯐꯤꯔꯣꯜꯅꯤ, ꯔꯥꯖꯀꯨꯃꯥꯔꯒꯤꯅꯤ, ꯅꯨꯄꯥꯅ ꯄꯥꯏꯕ ꯌꯥꯗꯦ, ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯥꯏꯅ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯔꯛꯑꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯏꯇꯥ ꯃꯩꯄꯥꯛꯄꯤꯒꯤ ꯃꯕꯨꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯂꯝꯂꯅꯤ ꯁꯣꯏꯗꯅ꯫ ꯑꯁꯨꯝꯅ ꯊꯕꯥꯗꯨ ꯀꯣꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯕꯣ, ꯑꯕꯣ, ꯑꯩꯒꯤ ꯏꯆꯟ ꯃꯩꯄꯥꯛꯄꯤꯗꯨꯗꯤ ꯎꯗꯦ, ꯀꯥꯏ ꯂꯩꯈ꯭ꯔꯒꯦ? ꯂꯩꯇ꯭ꯔꯅꯦ ꯃꯥꯕꯣ, ꯍꯧꯖꯤꯛ ꯋꯥꯏꯗ ꯂꯩꯍꯧꯕꯅꯤ꯫ ꯃꯥꯒꯤ ꯃꯇꯥ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒ ꯁꯣꯏꯗꯅ ꯂꯩꯃꯤꯟꯅꯔꯝꯃꯅꯤ꯫ ꯑꯕꯣ, ꯃꯤꯅꯥꯏ ꯅꯨꯄꯤ ꯍꯥꯏꯗꯤ ꯀꯅꯥꯅꯣ? ꯑꯩꯅ ꯉꯔꯥꯡ ꯃꯄꯥꯟꯗ ꯇꯨꯔꯦꯜꯗꯒꯤ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯀꯥꯈꯤꯕ ꯅꯨꯄꯤꯗꯨꯔꯣ? ꯅꯪꯗꯤ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯑꯃꯨꯛ ꯊꯦꯡꯅꯔꯨꯏꯅꯣ? ꯍꯥꯏ, ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯒ ꯌꯥꯔꯤꯈꯩ ꯂꯥꯞꯅꯅ ꯂꯩꯌꯨ꯫ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯦꯀꯣ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯥꯏ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯐꯕ ꯅꯨꯄꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯒꯤ ꯏꯆꯟꯅꯨꯄꯤꯒ ꯄꯨꯜꯍꯜꯂꯤꯕꯅꯣ? ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯣ꯫ ꯀꯅꯥ ꯂꯩ? ꯍꯥꯏ, ꯉꯥꯏꯈꯣꯅꯦꯍꯦ ꯏꯁꯨ ꯅꯨꯄꯥ ꯅꯪꯕꯨ꯫ ꯇꯥꯟꯕ ꯌꯥꯔꯕꯗꯤ ꯅꯕꯣꯛꯅ ꯅꯍꯥꯟꯅ ꯇꯥꯜꯂꯣꯏꯗ꯭ꯔꯣ? ꯇꯥꯟꯕ ꯌꯥꯗꯕꯒꯤꯅꯤ ꯂꯩꯔꯤꯁꯦ꯫ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯑꯕꯣ, ꯐꯠꯇꯕ ꯃꯤꯅꯥꯏ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯕꯣꯛꯅ? ꯑꯗꯨꯒ ꯀꯔꯤꯒꯤ ꯇꯥꯟꯊꯣꯛꯄ ꯌꯥꯗ꯭ꯔꯤꯕ? ꯑꯣꯅꯦ, ꯅꯄꯥ ꯍꯤꯡꯂꯤꯉꯩꯗ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯗꯕꯅꯤ, ꯅꯆꯟꯅꯨꯄꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ, ꯅꯄꯥꯅ ꯄꯨꯔꯛꯑꯝꯕꯅꯤꯅ ꯍꯦꯛ ꯇꯥꯟꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯑꯁꯦꯡꯕꯔꯣ ꯑꯕꯣ? ꯑꯗꯣ ꯑꯕꯣ, ꯅꯨꯄꯤꯁꯦ ꯐꯠꯇꯦ ꯍꯥꯏꯁꯤꯅ ꯀꯩꯒꯤꯅꯣ? ꯍꯥꯏ, ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯀꯅꯥꯅꯣ? ꯀꯔꯤꯅꯣ? ꯀꯗꯥꯏꯗꯒꯤꯅꯣ? ꯃꯃꯥ ꯃꯄꯥꯅ ꯀꯔꯝꯕ ꯃꯤꯅꯣꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯁꯦ ꯄꯨꯔꯛꯄꯗꯒꯤ ꯅꯄꯥꯁꯨ ꯉꯟꯅ ꯂꯥꯏꯅ ꯂꯧꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯐꯕ ꯊꯕꯛ ꯇꯧꯕꯁꯦ ꯂꯥꯏꯅ ꯄꯥꯝꯕꯅꯤ꯫ ꯅꯄꯥꯗꯣ ꯌꯥꯝ ꯐꯃꯜꯂꯦ꯫ ꯑꯕꯣ, ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯀꯔꯤꯗ ꯐꯠꯇ꯭ꯔꯤꯅꯣ? ꯃꯥꯅ ꯀꯔꯤ ꯐꯠꯇꯕ ꯇꯧꯕꯒꯦ ꯍꯥꯏꯕꯅꯤ? ꯍꯥꯏ, ꯉꯁꯥꯏꯗꯒꯤ ꯅꯕꯣꯛ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯁꯨ ꯅꯨꯄꯥ, ꯅꯪꯁꯨ ꯀꯔꯤꯃꯠꯇ ꯚꯥꯞ ꯇꯥꯗ꯭ꯔꯕꯔꯣ? ꯑꯁ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯊꯕꯥꯁꯦ ꯍꯦꯛ ꯎꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅꯅꯦ ꯂꯣꯏꯅ ꯉꯥꯎꯔꯤꯕ ꯊꯕꯥꯗ꯫ ꯏꯆꯥꯗꯒꯤ ꯏꯁꯨꯗꯒꯤ ꯃꯤꯗꯒꯤ ꯀꯔꯤꯗꯒꯤ꯫ ꯑꯣ, ꯑꯕꯣ, ꯃꯥꯒꯤ ꯃꯃꯤꯡ ꯊꯕꯥ ꯀꯧꯕ ꯑꯣꯏꯔꯦ? ꯍꯥꯏ, ꯃꯤꯅꯥꯏ ꯍꯥꯏꯌꯨꯅꯦꯍꯦ꯫ ꯃꯃꯤꯡ ꯄꯟꯒꯅꯨ, ꯅꯪꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤꯅꯦꯍꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯩꯄꯥꯛꯄꯤꯒ ꯊꯕꯥꯒ ꯆꯪꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯎꯕꯗ ꯊꯕꯥ ꯆꯞ ꯂꯥꯎꯅ ꯂꯦꯞꯄꯦ꯫ ꯃꯃꯤꯠ ꯂꯨꯛꯊꯩ ꯑꯗꯨꯒ ꯆꯠꯀꯦ ꯇꯧꯏ꯫ ꯃꯩꯄꯥꯛꯄꯤꯅ, ꯉꯥꯏꯈꯣꯍꯦ, ꯂꯩꯌꯨ ꯑꯗꯨꯗ꯫ ꯃꯕꯣꯛꯅ, ꯆꯠꯆꯈ꯭ꯔꯁꯅꯨ ꯀꯩꯅꯣ, ꯀꯔꯤꯒꯤ ꯈꯥꯝꯂꯤꯕꯅꯣ? ꯍꯥꯏ, ꯃꯤꯅꯥꯏ ꯅꯨꯄꯤ, ꯊꯣꯛꯈ꯭ꯔꯣ, ꯃꯕꯨꯡ ꯃꯆꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯦꯠꯂꯅꯨ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, ꯉꯥꯏꯈꯣ, ꯑꯕꯣ, ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯍꯥꯏꯗꯨꯕꯣ?
ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯗꯣ ꯏꯆꯟ ꯂꯣꯏꯁꯤꯜꯂꯣ, ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯦ, ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕꯗꯣ. ꯑꯗꯣ ꯏꯕꯣ, ꯑꯩꯒꯤ ꯏꯇꯥ ꯊꯕꯥꯁꯨ ꯄꯨꯁꯦ. ꯍꯩ, ꯄꯨꯕ ꯌꯥꯔꯣꯏ, ꯊꯕꯛ ꯌꯥꯝꯅ ꯂꯩꯁꯤꯗ, ꯅꯣꯏ ꯆꯠꯈ꯭ꯔꯣ. ꯑꯁ ꯏꯕꯨꯡ, ꯄꯨꯁꯦ ꯍꯥꯏꯕ, ꯑꯩꯒꯤ ꯏꯇꯥ ꯀꯅꯥꯝ ꯌꯥꯎꯗꯕꯒꯤ ꯇꯜꯂꯦ ꯑꯩ. ꯍꯥꯏ, ꯅꯇꯥ ꯅꯠꯇꯦꯅꯦ ꯍꯦ, ꯃꯤꯅꯥꯏꯅꯦ ꯍꯥꯏꯔꯦꯗꯅ ꯑꯩꯅ. ꯅꯄꯥꯅ ꯈꯨꯜꯂꯛꯄꯅꯤꯅꯦꯍꯦ ꯑꯁꯦ, ꯃꯤꯅꯥꯏ ꯑꯣꯏꯅꯅꯕ. ꯃꯃꯥ ꯃꯄꯥꯗꯣ ꯃꯤꯌꯥꯝꯅ ꯆꯩꯅ ꯀꯜꯂꯒ ꯍꯥꯠꯂꯦ ꯍꯥꯏꯔꯤꯕꯗꯣ, ꯃꯃꯥ ꯃꯄꯥꯗꯣ ꯑꯐꯕ ꯃꯤ ꯑꯣꯏꯔꯝꯃꯣꯏ. ꯃꯤꯅ ꯅꯣꯛꯅꯅꯕ ꯊꯕꯛ ꯇꯧꯒꯅꯨ. ꯍꯥꯏ, ꯅꯆꯟꯅꯨꯄꯤꯁꯦ ꯄꯨꯔꯒ ꯁꯠ ꯆꯠꯈ꯭ꯔꯣ. ꯊꯕꯥ ꯃꯄꯥꯟꯗ ꯀꯞꯇꯨꯅ ꯇꯥꯔꯤ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕ ꯃꯕꯣꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ. ꯃꯥꯏꯄꯥꯛꯄꯤꯅ, ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯃꯉꯛ ꯁꯝꯁꯦ ꯃꯦꯠꯊꯠꯀꯦꯗꯦꯍꯦ. ꯏꯆꯟ, ꯐꯠꯇꯦ ꯂꯥꯛꯑꯣ. ꯂꯥꯛꯑꯣ, ꯆꯠꯁꯤ ꯊꯦꯡꯈ꯭ꯔꯅꯤ. ꯑꯕꯣ, ꯆꯠꯂꯨꯈꯤꯒꯦ. ꯅꯆꯟꯅꯨꯄꯤꯁꯦ ꯀꯤꯕ ꯑꯃ ꯌꯥꯎꯏꯀꯣ. ꯅꯪꯅ ꯈꯔꯅꯦ ꯒ꯭ꯌꯥꯟ ꯇꯥꯏ, ꯍꯩꯅ ꯇꯥꯟꯅꯕ ꯌꯥꯏ. ꯅꯆꯟꯁꯤꯗꯤꯅꯦ ꯏꯕꯣꯛ ꯄꯦꯜꯂꯦ. ꯂꯝꯌꯥꯟꯕꯒ ꯃꯕꯣꯛꯀꯗꯨ ꯊꯣꯔꯛꯂꯦ. ꯊꯕꯥ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯄꯤ ꯂꯣꯠꯁꯤꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯊꯕꯥꯒꯤ ꯂꯣꯠꯁꯤꯜꯂꯤꯕ ꯃꯄꯤ ꯑꯗꯨ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯅ ꯈꯪꯂꯝꯃꯤ. ꯏꯕꯨꯡ, ꯊꯕꯥꯁꯦ ꯄꯨꯔꯣ. ꯂꯥꯛꯑꯣ ꯊꯕꯥ. ꯑꯩ ꯑꯕꯣꯛꯀꯤ ꯐꯤ ꯁꯨꯒꯗꯕ ꯃꯌꯥꯝ ꯂꯩꯔꯤꯌꯦ. ꯌꯥꯔꯦ, ꯂꯥꯛꯑꯣ. ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯏꯄꯥꯛꯄꯤꯅ ꯊꯕꯥꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ. ꯑꯗꯨꯒ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯒ ꯃꯥꯏꯄꯥꯛꯄꯤꯒ ꯊꯕꯥꯒ ꯄꯨꯟꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯈꯨꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ. ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯐꯤꯕꯝ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯊꯕꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯝꯃꯤ. ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯅ ꯊꯕꯥꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯈꯪꯂꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯈꯨꯜ ꯂꯩꯀꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯗꯨꯅ ꯊꯕꯥꯒꯤ ꯍꯔꯥꯎꯕ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯗꯨꯗ ꯂꯝꯌꯥꯟꯕꯅ ꯌꯦꯡꯖꯕ ꯍꯧꯔꯛꯏ. ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯕꯨ ꯊꯕꯥꯅ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯆꯟ ꯃꯥꯏꯄꯥꯛꯄꯤꯒ ꯊꯕꯥꯒꯁꯨ ꯑꯗꯨꯝ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ. ꯃꯕꯣꯛꯅ, ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯣꯏ ꯃꯕꯨꯡ ꯃꯆꯜꯁꯦ, ꯊꯕꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯏ ꯑꯅꯤꯅ ꯂꯨꯅ ꯂꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯑꯩꯅ ꯍꯤꯡꯅꯤꯡꯉꯦ ꯑꯁꯤꯗ ꯊꯕꯥꯁꯦ ꯀꯗꯥꯏꯗꯅꯣ ꯑꯃ ꯊꯥꯗꯣꯛꯈꯤꯕꯅ ꯐꯔꯅꯤ. ꯍꯥꯏ, ꯀꯅꯥ ꯀꯅꯥ ꯂꯩ, ꯁꯤꯗ ꯂꯥꯛꯑꯣ. ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯅ, ꯑꯕꯣ, ꯀꯩ ꯍꯥꯏꯒꯦ? ꯍꯥꯏ, ꯑꯕꯣ ꯀꯥꯏꯅ ꯀꯦꯔꯅꯨ, ꯑꯩ ꯋꯥ ꯍꯥꯏꯒꯦ. ꯅꯪ ꯁꯅꯥ ꯀꯌꯥꯝ ꯄꯥꯝꯃꯤ? ꯁꯅꯥꯗꯤ ꯃꯌꯥꯝ ꯄꯥꯝꯃꯤ. ꯑꯗꯣ ꯀꯅꯥꯅ ꯄꯤꯕꯤꯗꯣꯏꯅꯣ? ꯅꯪꯒꯤ ꯁꯅꯥꯗꯣ ꯑꯩ ꯄꯤꯒꯦ. ꯑꯗꯣ ꯅꯪ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯇꯥꯏ. ꯊꯕꯛ ꯑꯁꯦ ꯅꯪꯅ ꯍꯦꯛ ꯃꯥꯏ ꯄꯥꯛꯄꯒ ꯇꯧꯕ ꯉꯝꯂꯕ ꯑꯩꯅ ꯅꯪꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯄꯤꯅꯤ. ꯀꯩ ꯊꯕꯛꯅꯣ? ꯃꯤ ꯍꯥꯠꯇꯣꯏꯔꯣ ꯍꯥꯏꯁꯦ? ꯍꯥꯠꯀꯦꯅꯦ. ꯁꯅꯥ ꯀꯌꯥꯝ ꯄꯤꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ. ꯁꯤꯗꯤ ꯕꯦꯔꯥꯒꯤ ꯃꯤꯅꯥꯏꯅꯤꯅꯦꯍꯦ. ꯊꯕꯛꯁꯦ ꯂꯣꯏꯔꯒꯅꯦ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯑꯁꯤ ꯇꯥꯟꯊꯣꯛꯄ꯭ꯔꯥ ꯍꯥꯠꯇꯣꯛꯄ꯭ꯔꯥ ꯑꯃ ꯇꯧꯗ꯭ꯔꯕꯗꯤ ꯕꯦꯔꯥ ꯀꯥꯔꯛꯀꯅꯤ. ꯁꯦ ꯁꯅꯥꯒꯤ ꯂꯤꯛꯁꯤꯡ ꯑꯁꯦ ꯅꯪꯒꯤꯅꯤ. ꯊꯕꯛ ꯑꯁꯦ ꯂꯣꯏꯕꯒ ꯑꯃꯨꯛꯀ ꯄꯤꯅꯤ. ꯋꯣꯏꯃꯥ, ꯁꯅꯥ ꯃꯌꯥꯝꯁꯤꯗꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯄꯤꯗꯣꯏꯕ? ꯑꯁ, ꯑꯗꯣ ꯀꯩ ꯊꯕꯛꯅꯣ? ꯊꯨꯅ ꯍꯥꯏꯔꯛꯑꯣ. ꯑꯩꯒꯤ ꯅꯨꯄꯥꯒ ꯄꯨꯟꯅ ꯇꯧꯒꯦꯕ. ꯃꯨꯟꯅ ꯇꯥꯎ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ. ꯅꯥꯀꯣꯡ ꯑꯅꯤ ꯍꯦꯛ ꯁꯨꯔꯛꯂꯕ ꯁꯅꯥ ꯃꯌꯥꯝ ꯑꯁꯦ ꯅꯌꯥꯗꯨꯗ ꯅꯝꯂꯒ ꯅꯨꯡꯅ ꯁꯨꯗꯠꯀꯗꯕꯅꯤ ꯈꯪꯉꯨ. ꯏꯁ, ꯅꯥꯀꯣꯡ ꯑꯅꯤꯗꯤ ꯂꯥꯏꯔꯗꯅ ꯑꯃꯐꯥꯎ ꯁꯨꯔꯣꯏꯍꯦ. ꯑꯗꯣ ꯍꯥꯏꯔꯛꯑꯣ. ꯊꯕꯥꯁꯦ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯀꯗꯥꯏꯗꯅꯣꯃ ꯄꯨꯔꯒ ꯊꯥꯗꯣꯛꯈꯣ. ꯌꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯕꯨ ꯄꯨꯊꯣꯛꯈ꯭ꯔꯣ. ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯇꯧꯒꯗꯕꯅꯤ. ꯌꯥꯔꯒꯗꯤꯅꯦ ꯍꯥꯠꯇꯣꯛꯈ꯭ꯔꯣ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯚꯥꯞ ꯇꯥꯕ꯭ꯔꯥ? ꯑꯁ, ꯊꯕꯥꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯍꯦ. ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯐꯖꯅ ꯐꯠꯇꯦꯍꯦ. ꯑꯗꯣ ꯁꯅꯥꯁꯤꯗꯤ ꯂꯧꯗꯕ ꯌꯥꯗꯦ. ꯍꯩ, ꯀꯔꯤ ꯈꯜꯂꯤꯅꯣ ꯅꯪ? ꯀꯩꯁꯨ ꯈꯟꯗꯦꯗ. ꯍꯣꯏ, ꯊꯕꯥꯗꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ. ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯗꯨꯅꯤꯗꯅ ꯃꯤꯅꯥꯏ ꯅꯨꯄꯤ, ꯊꯕꯥ ꯅꯪꯅ ꯏꯁꯨꯗꯒꯤ ꯐꯖꯕꯁꯨ ꯐꯕꯁꯨ ꯍꯦꯟꯕ ꯌꯥꯄꯣꯠꯇꯦ. ꯃꯣꯏ, ꯍꯩꯃꯥ, ꯑꯩꯈꯣꯏꯅꯍꯦ, ꯃꯣꯏ ꯍꯜꯂꯛꯑ ꯃꯥꯜꯂꯤꯅꯦꯍꯦ. ꯃꯥꯏꯄꯥꯛꯄꯤꯅ, ꯏꯕꯨꯡ ꯅꯤꯡꯊꯧ, ꯑꯕꯣꯛ ꯎꯅꯈꯤꯒꯦ ꯍꯥꯏꯔꯣ? ꯁꯨꯝ ꯂꯥꯛꯏꯗꯨꯕ? ꯍꯣꯏ, ꯑꯕꯣꯛꯇꯣ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯃꯨꯛꯇ ꯌꯦꯡꯂꯝꯈꯤꯒꯦ. ꯍꯣꯏ, ꯌꯦꯡꯉꯣ, ꯑꯩꯗꯤ ꯌꯦꯡꯉꯣꯏ. ꯑꯩꯅ ꯂꯥꯛꯏꯁꯦ ꯊꯕꯥꯒꯤꯅꯦ ꯍꯥꯏꯕꯁꯦ ꯃꯣꯏꯗꯤ ꯈꯪꯉꯝꯃꯣꯏ. ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯊꯕꯥꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕ, ꯅꯨꯡꯁꯤꯔꯤꯕꯁꯤꯕꯣ? ꯍꯌꯦꯡ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯀꯣꯅꯨꯡꯗ ꯃꯤꯅꯥꯏ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯅ ꯅꯨꯡꯁꯤꯔꯦ ꯈꯪꯂꯛꯄꯗ ꯃꯤꯀꯨꯞꯇꯨꯗ ꯑꯩꯁꯦ
ꯃꯤꯌꯥꯝ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅꯅꯤ? ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯕꯤꯗꯣꯏꯕ? ꯑꯁ ꯀꯣꯛꯀ ꯉꯥꯎꯏꯍꯦ꯫ ꯅꯤꯡꯊꯧ ꯑꯣꯏꯔꯝꯗꯕꯤꯗ ꯏꯆꯝ ꯆꯝꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯊꯕꯥꯗ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯐꯣꯡꯗꯣꯛꯂꯝꯒꯅꯤꯀꯣ? ꯀꯩꯅꯣ ꯏꯕꯣꯡ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯅꯊꯟꯗ ꯄꯉꯥꯡ ꯉꯥꯡꯉꯤꯗꯨꯕꯣ? ꯉꯥꯡꯗꯦꯍꯦ, ꯀꯔꯤ ꯉꯥꯡꯗꯣꯏꯅꯣ? ꯏꯕꯨꯡꯁꯤꯁꯨ ꯅꯤꯡꯊꯧ ꯑꯣꯏꯕꯗꯒꯤ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯑꯗꯣ ꯅꯪꯒꯤ ꯅꯇꯥ ꯊꯕꯥꯁꯦ ꯋꯥ ꯂꯥꯡꯒ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕ꯭ꯔꯣ? ꯑꯅꯝꯕ ꯃꯇꯝꯗ ꯋꯥꯗꯤ ꯉꯥꯡꯗꯦ, ꯃꯣꯃꯣꯇ ꯅꯣꯛꯂꯒ ꯂꯩꯔꯤꯁꯤꯕꯣ? ꯏꯕꯣꯡ, ꯃꯥꯗꯤ ꯑꯩꯒ ꯅꯠꯇ꯭ꯔꯗꯤ ꯋꯥ ꯉꯥꯡꯗꯕꯅꯦ꯫ ꯑꯗꯣ ꯏꯕꯣꯡ, ꯊꯕꯥꯅ ꯋꯥ ꯉꯥꯡꯕ ꯅꯣꯛꯄꯁꯦ ꯇꯥꯕ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ꯫ ꯑꯗꯨꯗꯤ ꯅꯣꯡꯃ ꯇꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯊꯕꯥꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯏꯅꯤꯡꯊꯧꯒꯤꯗꯃꯛ ꯑꯁꯨꯛ ꯀꯟꯅ ꯆꯣꯡꯂꯤꯕꯁꯤꯅ? ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯊꯕꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯤꯡꯗꯅ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯩꯅꯤꯡꯉꯤ꯫ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯁꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯅꯤꯡꯗꯅ ꯂꯩꯔꯤ꯫ ꯃꯥꯏꯄꯥꯛꯄꯤ ꯍꯥꯏꯐꯦꯠ ꯆꯤꯡꯅꯔꯞ ꯇꯧꯏ, ꯑꯗꯨꯒ ꯁꯥꯎꯅꯤꯡꯕꯒꯨꯝꯁꯨ ꯇꯧꯏ꯫ ꯑꯩ ꯁꯥꯎꯔꯛꯇꯣꯔꯦꯕꯣ? ꯑꯩ ꯏꯕꯣꯡ ꯎꯅꯔꯝꯒꯦꯀꯣ? ꯅꯕꯥꯅꯤ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯍꯣꯏ꯫ ꯀꯩꯅꯣ ꯊꯕꯥ ꯃꯔꯣꯜ ꯊꯣꯔꯛꯏꯁꯤꯅ? ꯍꯥ? ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯑꯩꯒꯤ ꯏꯁꯨ ꯑꯅꯤꯁꯦ ꯃꯁꯤꯒꯤ ꯄꯨꯛꯐꯕꯤ ꯊꯕꯥ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯀꯥꯏꯅꯗꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯍꯣꯏꯗ, ꯊꯕꯥꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯔꯔꯣꯏꯗꯕꯁꯤꯕꯨ ꯏꯁꯨ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯕꯣꯛ ꯑꯩꯒꯤ ꯅꯥꯛꯇ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯦꯗꯅ꯫ ꯑꯩ ꯇꯨꯝꯁꯤꯟꯅꯒꯦ꯫ ꯑꯕꯣ, ꯑꯕꯣ, ꯇꯨꯝꯃꯕꯣ? ꯇꯨꯝꯃ ꯃꯥꯜꯂꯦꯅꯦꯍꯦ꯫ ꯇꯨꯝꯃꯕꯣ ꯑꯗꯨꯗꯤ? ꯏꯁꯨ ꯅꯨꯄꯥ ꯂꯥꯛꯏꯗꯅ, ꯑꯕꯣꯛꯇꯤ ꯇꯨꯝꯊꯔꯨꯔꯦꯍꯦ꯫ ꯅꯣꯏꯕꯨ ꯍꯜꯂꯛꯑꯕꯣ? ꯅꯆꯟꯅꯨꯄꯤꯒ ꯊꯕꯥꯒꯗꯤ? ꯍꯜꯂꯦ ꯑꯕꯣ, ꯃꯣꯏ ꯑꯅꯤꯁꯨꯅꯦ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯣ ꯑꯕꯣ, ꯋꯥ ꯑꯝꯇ ꯍꯪꯒꯦ, ꯁꯦꯡꯅ ꯈꯨꯝꯕꯤꯌꯨꯀꯣ? ꯀꯔꯤ ꯋꯥꯅꯣꯅꯦ? ꯑꯕꯣꯛꯅ ꯈꯪꯕ ꯑꯣꯏꯔꯕꯗꯤ ꯍꯥꯏꯒꯦꯅꯦ꯫ ꯊꯕꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯀꯔꯤꯅꯣ? ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅꯦ꯫ ꯑꯁꯦꯡꯕ ꯍꯥꯏꯕꯤꯌꯨꯀꯣ, ꯑꯕꯣꯛꯅ ꯅꯁꯨꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ? ꯍꯣꯏꯗ, ꯑꯁꯦꯡꯕꯁꯦ ꯍꯥꯏꯕꯤꯔꯒꯦ, ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕꯅꯤꯅ꯫ ꯍꯣꯏꯅꯦ, ꯍꯥꯏꯒꯦꯅꯦ, ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯊꯕꯥꯒꯤ ꯋꯥꯔꯤꯁꯦ꯫ ꯅꯄꯥꯅ ꯑꯩꯉꯣꯟꯗ ꯊꯕꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨꯕꯨ ꯃꯕꯣꯛꯇꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯊꯕꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯍꯥꯏꯔꯝꯕ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯦꯡꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯨ ꯅꯤꯡꯊꯧ ꯃꯄꯤ ꯏꯔꯥꯆꯦꯅ ꯊꯕꯥꯒꯤ ꯋꯥꯔꯤ ꯇꯥꯏ꯫ ꯅꯄꯥꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯊꯕꯥꯁꯦ ꯁꯤꯟꯅꯔꯝꯂꯒ, ꯏꯃꯥ, ꯊꯕꯥꯁꯦ ꯅꯁꯨ ꯅꯨꯄꯤ ꯃꯩꯄꯥꯛꯄꯤꯒꯨꯝꯅ ꯂꯨꯅ ꯇꯧꯕꯤꯌꯨ, ꯁꯦꯟꯅꯕꯤꯌꯨ, ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯊꯥꯅꯨꯡꯗ ꯁꯤꯟꯅꯕꯤꯔꯝꯕꯅꯤ꯫ ꯅꯄꯥꯒꯤ ꯊꯃꯣꯏꯁꯤꯗꯤ ꯑꯉꯛꯄꯅꯤ꯫ ꯏꯁꯨ ꯅꯨꯄꯥ, ꯃꯃꯥ ꯑꯩꯒ ꯃꯥꯟꯅꯗꯦ꯫ ꯃꯩꯄꯥꯛꯄꯤ ꯇꯨꯡꯗꯒꯤ ꯀꯔꯤꯒꯤꯅꯣ ꯑꯕꯣꯛꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯩꯈꯣꯏꯗ ꯅꯣꯡꯃꯇ ꯂꯤꯗ꯭ꯔꯤꯗꯨꯗꯤ? ꯈꯪꯉꯤꯅꯦꯍꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ꯫ ꯂꯥꯛꯑꯦꯁꯨ ꯂꯥꯛꯑꯦ ꯍꯥꯏꯗꯦꯅꯦꯍꯦ꯫ ꯏꯁ, ꯁꯤꯔꯝꯅꯤꯗ ꯄꯥꯈꯠꯇꯅ꯫ ꯅꯪ ꯅꯊꯟꯇꯔꯣ? ꯊꯕꯥꯗꯤ? ꯊꯕꯥ ꯊꯣꯡꯖꯤꯜꯗ ꯆꯪꯂꯛꯄ ꯉꯝꯗꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯤ꯫ ꯑꯣ, ꯊꯕꯥꯗꯤ ꯑꯥꯗ? ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯇꯥ ꯊꯕꯥꯁꯦ꯫ ꯑꯕꯣ, ꯅꯪꯅ ꯑꯃꯨꯛ ꯃꯤꯅꯥꯏꯗꯧꯅ ꯇꯧꯕꯤꯔꯤꯅꯦꯕ, ꯏꯄꯥꯅ ꯍꯥꯏꯔꯝꯕꯗꯣ ꯇꯧꯗꯅ꯫ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯁꯤꯔꯝꯂꯒ ꯏꯄꯥꯗꯣ ꯍꯤꯡꯂꯝꯂꯕꯗꯤꯅꯦ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯦ? ꯏꯕꯣꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯏꯁꯦ ꯀꯥꯔꯛꯄ꯫ ꯍꯩ ꯑꯄꯪꯕꯤ, ꯊꯕꯥꯁꯦ ꯅꯄꯥꯅ ꯍꯥꯏꯔꯝꯕꯗꯨꯃꯛ ꯇꯧꯔꯝꯂꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯅꯪ ꯃꯥꯜꯂꯣꯏꯅꯦꯍꯦ꯫ ꯊꯕꯥ ꯑꯁꯤ ꯃꯥꯟꯗꯣꯔꯤꯕꯅꯤꯅꯦ, ꯑꯗꯨꯒ ꯃꯤꯅꯥꯏꯅ ꯅꯪ ꯃꯥꯟꯗꯣꯏꯕ, ꯈꯪꯂꯕ꯭ꯔꯥ? ꯈꯨꯂꯛꯄꯤ ꯑꯁꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯒ ꯏꯁꯨꯅ ꯃꯤꯅꯥꯏ ꯑꯣꯏꯍꯧꯕꯗꯣ ꯑꯕꯣꯛꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯑꯕꯣ, ꯇꯣꯛꯄꯤꯔꯣ, ꯁꯦ ꯇꯨꯝꯃꯨ꯫ ꯏꯁꯨ ꯅꯨꯄꯥ, ꯅꯪꯕꯨ ꯆꯠꯂꯕ꯭ꯔꯅꯦꯍꯦ? ꯉꯥꯏꯈꯣꯅꯦꯍꯦ, ꯑꯕꯣꯛꯀ ꯋꯥꯔꯤ ꯁꯥꯈꯤꯁꯦ꯫ ꯍꯣ, ꯅꯊꯟꯇ ꯁꯥꯍꯧꯔꯣ ꯋꯥꯔꯤꯗꯣ, ꯅꯪꯒꯤ ꯊꯋꯥꯏꯗꯨꯒ꯫ ꯑꯕꯣꯛꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯁꯤꯕꯨ ꯊꯕꯥꯅ ꯌꯥꯝꯅ ꯍꯦꯟꯕ꯭ꯔꯣ ꯐꯖꯕ? ꯍꯦꯜꯂꯝꯃꯣꯏꯗ, ꯑꯩꯅ ꯍꯦꯜꯂꯤ꯫ ꯂꯝꯌꯥꯟꯕꯅ ꯊꯣꯛꯂꯛꯄꯗ ꯊꯕꯥ ꯀꯩꯝꯇ ꯈꯪꯗꯕ ꯇꯥꯗꯕ ꯁꯥꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯆꯤꯟꯕꯥꯜꯗ ꯃꯣꯃꯣꯟ ꯅꯣꯛꯅ꯫ ꯑꯗꯨꯒ ꯂꯝꯌꯥꯟꯕꯒ ꯊꯕꯥꯒ ꯃꯤꯠꯆꯥꯟꯅꯩ꯫ ꯊꯕꯥ ꯃꯣꯃꯣꯟ ꯅꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯊꯕꯥꯒꯤ ꯂꯣꯠꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯃꯄꯤ ꯑꯗꯨ ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯂꯦꯞꯇꯅ ꯆꯤꯟꯊꯔꯛꯏ꯫ ꯊꯕꯥ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯂꯝꯌꯥꯟꯕꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯈꯥꯝꯃꯤ, ꯑꯗꯨꯒ ꯂꯝꯌꯥꯟꯕꯒꯤ ꯃꯊꯥꯅꯨꯡꯗ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯊꯕꯥꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯣꯝꯆꯥꯛꯅꯗꯨꯅ ꯐꯨꯝꯗꯨꯅ ꯊꯝꯂꯛꯄ ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯨ ꯉꯁꯤꯗꯤ ꯂꯝꯌꯥꯟꯕꯒꯤ ꯃꯊꯥꯅꯨꯡꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯄꯦꯟꯅ ꯀꯞꯂꯝꯃꯤ꯫ ꯃꯩꯄꯥꯛꯄꯤ ꯃꯕꯨꯡ ꯅꯤꯡꯊꯧꯒ ꯊꯕꯥꯒꯒꯤ ꯃꯇꯧꯗꯨ ꯂꯦꯞꯇꯨꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯕꯣꯛꯅ, ꯀꯅꯥꯅꯣꯅꯦꯍꯦ ꯑꯃꯨꯛ? ꯃꯄꯥꯟ ꯑꯁꯤꯗ
Mathwai nungaitana asuk yamna kaplisiba. Kana sirajaalone thoklaga amukta yengukhigeda. Kaino tawriside loiridana aigi isu nupaside minai nupi asiga as kamai tawni side aina Rajkumari oidanaba macha nupi ase kanna hotnari aduga madi Maharani oigadorena. Isu nupa karino nangna tawrisiba thaba nangbu thadoni he isuda konganu he. Iba nang tumina tumnucho natradi asamna maipakpina hairei. Isis kireda aida changkrageta moi machi manause minai oirani yararoi. Mabokto murum murum sonduna changkre thabasu maipakpina themduna pusinkre ningthau lamyanba mapi ira chenduna thababu nusine yenglamlaga hankre. Somdana maboktuna minai nupi aduda thaba hatro haina hena sana piduna thadorakle. Numidang thengjilaklabada manai nupi aduna thababu tumina kauthoi mapanda. Thaba ainanga thaba ama chattaba yadaba ma leire. Chaminanabane kanamta leitrab aigi imado yamna kanna narine hojikta pau pirina haiba. Lao chasese nungdi nungaite thaba hatuise sanase aina yamna pam masidagi aigi khwaidagi soibani. Konungdagi tumina thabaga minai nupi aduga thorakle mapanda minai nupi adugi mapurebu sungaiduna leirami. Sagolga loinana asumna moi ahumdu phana sangna konungdagi lapna thorakle. Thaba wa machet amata ngangde mapidu lepa leitana tare. Sum leptana lakpana nongalamdagi matam yorakpada minai nupi aduna thaba soida ngahakta pothasi wabana yadre. Hoiche nongandringaida sida ichena tawgi khalibodo tawroiche. Karibo thaba nang khangbro aina konungdagi nangbu lapna purakpagi maramse. Hoiche ai khangi aibu hanabu purakpa natraiche. Halo ai hingningdre ai kanagi mafamda yetlaroge ngasidagi. Asa kamai tawni yam nusi thabasi hema khuru kunkrene thabaside. Nupi halage masana yaringaisida aduga thona hankrasi. Nang sana lawdobo wali haidane hanubidudage ngai kho he nang yam haningbra ha nang mi yam haningbra ba yumdana aina da phubi nangbu nupi se hatuine daine nang oina hatomdana ne thaba se hawalo nangbu haloi sana khawja pirasu aina nangbu haloi iche ai siningi aibu hatpiu iche ayamu hana hingningdre se kapkunu se iche wa haiki nang sibagi matam wale ado nang konungdadi halakan hanubido sidri phawbadi se sana khara se pai aduga ne sagola se tongduna nangna phagadaba mafam amada tumina leizaruro. Asumna manai nupi aduna thababu kanbiramlaga chatkre. Thaba sanado pairaga yengduna lei aduga kappe. Thaba sagoladu tongkhale sana sing aduni mafam aduda adum thadaramme aduga sagoladuna phuwa maikaida adum tongduna chatkre thabado. Somdana ningthau lamyanbagi maboktu amuksu noi amuksu kaptawduna lei. Oh thaba nungdi nusibani dako phana yamna warabasu wai haidana momunta noktuna leizabani. Isu ani sigi khalagadi phare ta sijakhibana mana he masak matau thidana mina nusigandaba nupi he oirabadi phaba adudi nate masak hairada mada phajai mabuk hairi haijindana phare mina su yamna nusiba oire ai khaktani nusirabasu nusidaba ngamlibase maipak pina abo hai kaidawre adu kana kauridia thabadi thabaleidi asyam ngana kanaida pakhon thakrino haiba khangdeni he idea karigi pakhon thaduino mangonda yengu leiramni leide haiba thiba yaba thire hangba yaba su hanglabani mang hanaga nungai dabaga hairo abo thaba kai lege haiba khangdeni he mine khangde hairaga adudi kai chakhrage minai nupi do laktrene he hat khajala halambani da hojik minai nupi do amu hat ki khangni mayamna khangnarakjingai sida thaba thiba khangdaba duda lamyan baning thausu pau phangduna konung sinba thungna thiba haure mapanda sulanmi kaya thadokduna thaba buti hanba haure thiba yaba thiraba phawba phangdaba dagi ningthau lamyan ba mai hauna saure pakhatpana suloire
ꯂꯝꯌꯥꯟꯕꯒ ꯃꯥꯏꯄꯥꯛꯄꯤꯒ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯂꯝꯌꯥꯟꯕꯅ "ꯑꯕꯣꯛ, ꯊꯕꯥ ꯀꯥꯏ ꯆꯠꯂꯝꯒꯅꯤ? ꯑꯕꯣꯛ ꯁꯣꯏꯗꯅ ꯈꯪꯉꯝꯒꯅꯤ. ꯈꯪꯉꯗꯤ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯑꯕꯣꯛ." "ꯑꯩ ꯈꯪꯗꯦꯅꯦꯍꯦ ꯏꯁꯨ ꯅꯨꯄꯥ. ꯑꯩꯁꯨ ꯊꯕꯥ ꯊꯤꯕ ꯈꯪꯗꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯀꯞꯂꯝꯂꯤꯕꯅꯤꯅꯦꯍꯦ." "ꯅꯆꯤꯟ ꯊꯤꯒꯅꯣ. ꯑꯕꯣꯛ, ꯑꯕꯣꯛꯅ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯏꯇꯥ ꯊꯕꯥꯗꯣ." "ꯑꯣ, ꯑꯩꯗꯤ ꯀꯔꯤꯒꯤ ꯇꯥꯟꯊꯣꯛꯇꯣꯏꯅꯣꯅꯦꯍꯦ? ꯀꯅꯥ ꯂꯩ? ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯂꯣꯏꯅ ꯀꯧꯔꯛꯑꯣ꯫ ꯊꯕꯥꯕꯨ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯂꯕꯗꯤ ꯃꯗꯨꯗ ꯆꯦꯟꯅꯕ ꯃꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ, ꯑꯕꯣꯛ ꯑꯣꯏꯔꯁꯨ." "ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯣꯏꯅ ꯀꯧꯔꯛꯑꯣ ꯍꯧꯖꯤꯛꯃꯛ." ꯅꯤꯡꯊꯧ ꯂꯝꯌꯥꯟꯕ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ, ꯃꯕꯣꯛ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯍꯧꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯅꯨꯄꯤ ꯂꯣꯏꯅ ꯀꯧꯗꯨꯅ ꯂꯥꯛꯂꯦ, ꯑꯗꯨꯕꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ "ꯏꯅꯤꯡꯊꯧ, ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯇꯦ. ꯃꯌꯨꯝꯗ ꯃꯃꯥ ꯅꯥꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯀꯥꯟꯗ ꯆꯠꯈ꯭ꯔꯦ ꯍꯥꯏ." "ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯗꯣ ꯃꯃꯥ ꯑꯁꯦꯡꯕꯃꯛꯀꯤ ꯅꯥꯕ꯭ꯔꯥ? ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯊꯤꯔꯒ ꯄꯨꯔꯛꯑꯣ. ꯃꯃꯥ ꯇꯁꯦꯡꯅ ꯅꯥꯔꯕꯗꯤ ꯊꯝꯕꯤꯔꯝꯃꯣ." "ꯍꯣꯏ ꯅꯤꯡꯊꯧ." ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯅ "ꯊꯕꯥ, ꯅꯪ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ. ꯑꯩ ꯅꯪꯕු ꯐꯪꯅꯅꯕ ꯁꯣꯏꯗꯅ ꯊꯤꯕ ꯂꯥꯛꯀꯅꯤꯌꯦ." "ꯏꯇꯥ ꯊꯕꯥ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯅꯪꯒꯤ ꯄꯦꯟꯗꯕ ꯐꯅ ꯂꯩꯔꯁꯨ ꯅꯇꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯀꯔꯤꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯣꯠꯂꯤꯕꯅꯣ? ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯁ, ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯆꯍꯤ 100 ꯍꯦꯟꯅ ꯄꯨꯟꯁꯤꯔꯛꯄꯁꯤꯗ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯣꯞꯂꯛꯇꯕꯅꯤ. ꯍꯧꯖꯤꯛ ꯆꯍꯤꯅ ꯀꯣꯛꯊꯣꯡꯅꯔꯀꯥꯟꯁꯤꯗ ꯆꯣꯞꯇꯣꯏꯔꯅꯦ ꯑꯩꯕꯨ? ꯁꯤꯗꯤ ꯂꯥꯏꯔꯩꯄꯥꯛꯇꯨ ꯐꯥꯎꯕ ꯃꯍꯩ ꯊꯝꯐꯝ ꯂꯩꯔꯔꯣꯏꯅꯦ ꯇꯧꯔꯤꯁꯤꯗꯤ. ꯑꯣ, ꯑꯩꯅ ꯏꯁꯨ ꯑꯅꯤꯁꯤꯒꯤ ꯐꯅꯅꯕ ꯁꯤꯟꯕꯁꯦ ꯐꯠꯇꯅꯕ ꯇꯥꯔꯒ ꯇꯣꯛꯑꯅꯤꯀꯣ." ꯅꯤꯡꯊꯧꯅ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯐꯥꯔꯒ ꯄꯨꯔꯛꯂꯦ꯫ "ꯏꯅꯤꯡꯊꯧ, ꯅꯨꯄꯤ ꯑꯁꯤ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯔꯝꯂꯦ. ꯃꯥꯒꯤ ꯃꯃꯥꯗꯤ ꯁꯤꯈꯤꯕ ꯆꯍꯤ 10 ꯍꯦꯜꯂꯦ ꯍꯥꯏ. ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯒ ꯁꯅꯥ ꯃꯌꯥꯝ ꯑꯃꯒ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯝꯕꯗꯒꯤ ꯐꯥꯔꯒ ꯄꯨꯔꯛꯄꯅꯦ ꯏꯅꯤꯡꯊꯧ." "ꯃꯣꯏ ꯃꯌꯥꯝ ꯑꯁꯦ ꯊꯥꯗꯣꯛꯈ꯭ꯔꯣ, ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎ ꯑꯗꯣ ꯁꯤꯗ ꯄꯨꯔꯛꯑꯣ." "ꯍꯣꯏ ꯏꯅꯤꯡꯊꯧ." "ꯍꯥꯏ, ꯆꯠꯂꯣ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ. ꯐꯤ ꯁꯨꯕꯤ, ꯆꯥꯛ ꯊꯣꯡꯕꯤ ꯃꯥꯅꯒ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯗꯅ ꯖꯒꯣꯏꯒ ꯁꯥꯗꯅ ꯅꯁꯛꯇꯨꯒ ꯁꯔꯨ ꯄꯣꯂꯥꯡꯗ ꯁꯅꯥ ꯁꯤꯔꯒ ꯖꯒꯣꯏ ꯁꯥꯕ ꯍꯦꯛ ꯃꯥꯜꯂꯗꯅ." "ꯍꯦ, ꯑꯗꯨꯗꯤ ꯃꯥꯟꯗꯦ." "ꯑꯦ, ꯃꯆꯤꯟꯒꯁꯨ ꯑꯃꯨꯛ ꯈꯨꯝꯂꯛꯏꯅꯦ. ꯃꯁꯤ ꯊꯥꯖꯟꯗꯅꯕ." "ꯐꯨꯔꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯎꯕꯅ ꯐꯔꯣꯏꯗ꯭ꯔ ꯅꯨꯄꯤ?" "ꯇꯨꯃꯤꯟ ꯂꯩꯌꯣ. ꯐꯨꯔꯛꯑꯁꯨ ꯈꯪꯗꯦꯗ ꯍꯥꯏꯌꯨ. ꯁꯅꯥꯗꯨꯗꯤ ꯈꯨꯟꯕꯅꯦ ꯍꯥꯏꯁꯤ. ꯀꯥꯎꯅꯤ. ꯍꯦꯛ ꯍꯥꯏꯗꯣꯔꯛꯑꯕ ꯑꯩꯅ ꯌꯨꯝ ꯌꯧꯔꯒ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯪ. ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯀꯌꯥꯝ ꯊꯤꯅ ꯐꯨꯒꯦ ꯌꯦꯡꯉꯨ ꯅꯪ." "ꯍꯥꯏꯔꯣꯏꯍꯦ." ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯋꯥ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯅ ꯅꯥꯀꯟꯗ ꯐꯨꯔꯒ ꯍꯪꯉꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯅ ꯊꯤꯅ ꯐꯨꯔꯕꯁꯨ ꯈꯪꯗꯦꯗꯒꯤ ꯍꯦꯟꯗꯦ, ꯑꯗꯨꯒ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯗ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯕꯤꯔꯝꯗꯦ. ꯊꯕꯥꯕꯨ ꯍꯥꯠꯄꯤꯔꯝꯗꯅ ꯁꯅꯥꯒ ꯁꯒꯣꯜꯒ ꯄꯤꯕꯤꯗꯨꯅ ꯍꯤꯡꯅꯅꯕ ꯊꯧꯅꯥ ꯑꯃ ꯄꯤꯔꯝꯂꯤꯕꯗꯨ ꯅꯤꯡꯊꯧꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯂꯥꯟꯃꯤꯁꯥ, ꯅꯨꯄꯥ ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯣ, ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯒ ꯂꯥꯛꯑꯣ." "ꯍꯣꯏ ꯅꯤꯡꯊꯧ." "ꯑꯣ, ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤꯀꯣ. ꯑꯗꯨꯒ ꯏꯅꯤꯡꯊꯧꯅ ꯊꯕꯥ ꯅꯨꯡꯁꯤꯕꯁꯦ ꯎꯕꯗ ꯊꯃꯣꯏ ꯑꯁꯤ ꯄꯦꯜꯂꯦ. ꯊꯕꯥ, ꯅꯪꯒꯤ ꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔ ꯃꯥꯜꯂꯦ." "ꯑꯌꯣ ꯃꯥ, ꯁꯤꯔꯦ ꯁꯤꯔꯦ. ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯅ ꯇꯞ ꯇꯥꯈꯩ ꯐꯨꯔ ꯐꯥꯎꯕ ꯍꯥꯏꯗꯣꯛꯇ꯭ꯔꯒ ꯅꯪꯅ ꯂꯣꯏ ꯍꯥꯏꯗꯣꯛ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ?" "ꯑꯩꯅ ꯍꯥꯏꯕ ꯏꯟꯕ. ꯑꯩꯁꯦ ꯅꯪꯅ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦꯅ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ. ꯑꯗꯣ ꯅꯪ ꯑꯩꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏ ꯄꯥꯛꯂꯦ ꯅꯨꯄꯥ." "ꯍꯥ, ꯑꯁꯦꯡꯀꯤ? ꯑꯩ ꯑꯣ, ꯄꯣꯕꯤꯌꯨ ꯅꯨꯄꯤ." "ꯆꯠꯂꯣꯍꯦ ꯑꯥꯗ." "ꯑꯣꯏ, ꯅꯇꯩ ꯅꯅꯥꯎꯁꯨ ꯂꯥꯛꯑꯣꯌꯦ. ꯅꯆꯤꯟ ꯊꯤꯕ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯅꯇꯩ ꯅꯅꯥꯎ ꯑꯥꯗ ꯍꯥꯠꯂꯒ ꯐꯨꯝꯖꯤꯜꯂꯝꯅꯤ ꯍꯥꯏꯕꯅꯦ." "ꯍꯥ, ꯀꯔꯤ? ꯏꯕꯥꯅꯤꯁꯨ ꯆꯠꯇꯣꯏꯕ?" ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯗꯨ ꯃꯇꯩ ꯃꯅꯥꯎꯗꯨ ꯄꯨꯗꯨꯅ ꯊꯕꯥ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯃꯕꯣꯛ ꯍꯟꯅꯨꯕꯤꯗꯤ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯅ ꯃꯪꯂꯒ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯥꯏꯄꯥꯛꯄꯤꯗꯤ ꯃꯕꯣꯛꯇ ꯂꯥꯟ ꯇꯧꯗꯨꯒꯤ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯊꯕꯥ ꯊꯅꯝꯕ ꯃꯐꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯊꯕꯥꯗꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ "ꯀꯔꯥꯏꯗꯅꯣ ꯑꯩꯒꯤ ꯊꯕꯥ? ꯏꯅꯤꯡꯊꯧ, ꯑꯩꯅ ꯁꯤꯟꯅꯔꯝꯕ ꯁꯅꯥꯈꯩꯗꯤ ꯁꯤꯗ ꯂꯣꯏꯅ ꯍꯨꯟꯇꯣꯛꯂꯒ ꯊꯅꯝꯃꯦ ꯏꯅꯤꯡꯊꯧ." "ꯀꯔꯥꯏ? ꯂꯥꯟꯃꯤꯁꯤꯡ, ꯁꯣꯝꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯊꯤꯌꯨ. ꯑꯗꯨꯒ ꯅꯣꯏ ꯈꯔꯅ
Somda Nabani nane aigi tungilo Abo nang nungaini Ibung ning thau lakta lakisano Hanubi pu phattabi Aina isu singi phananaba Yare Hanubi Nasuse Rajkumari ne Rajkumari Maraibak thirabi itadugi awabada Minungsi khajiktang utpada Nasu aise mangladro mutladro Aduga lepak asigi Rajkumari amagidam Hanubi nang na wabiba sadana Nungaini Hanubi nang O noina hatraso Ai isa ithanta season Isu nena Mapagi pukche lauba ngakta Somdani thabadu thiba yaba thirabasu phangdre matam su phana yamna thengjilakle Natai nanau ngasigi numit asida aigi thaba phangdrabadi Natai nanau mang ikhutmak na sibagi chairak pigani khang Matai manau do kaplaga Thaba nang mukaida leibagi laone natradi sana phangla kansida thawai thadawre ni sidi Nupa do kaplaga punsi se piklingai dana ima ipana lamhil pangpuda phuba khara chawra kandana khulgi yamba khaina asi yaudena puda phubi aduga nupi thira kanda nupi na haiba indena phubi aduga hojikna lanmi singna aduga mu hatni haiba hey taningde thang china thinjilakani ko numidang wairamgi matam yobada ningthau lamyan bado lanmi sing aduga konungda amu halaklammi lamyan bathabagi wakhalda hakchang pumba pungchok chok thare Somdadi thabado sagol adugi mathakta tongduna sagolna puba maikaida adum chatpaga chada thaktabaga choktabaga sagol adugi mathakta wakhal mangduna sagol mathakta option tonglami sagol adu su chatpa yaba chatlaba matungda kona thangda mamsalakpa aduda konungda mu halaklami ningthaude konungi thongjang mamangda leptuna thaba halakhiga drakhanduna leple matamso mamliba matam oire iningthau moi ani se kamdosige hadosira Wai chinanabani kuina thamlaga Matai manaw asigi mangak ase ai kakke Ha Nupi ai ko ngawre Nupa sidi wan thakre ne Iningthau Ada sagol amagi mathakta mi ma yawraga lai sibu lamyan bana kare lamisa mai payo Ada lai sagol ase kanano yu Hoi iningthau mayam mai chukhalu he Iningthau nupi ni yawre se kare nupi ni haiba aigi thaba Minai nupi aduna iningthau sagol ase aikho igine thaba ni iningthau Thaba de wakhal mangduna kari sukhangda tongli sagolda upshinduna kolaga ningthau lamyan bana chenchenduna konduna lauthai thaba mitpang thaba lami sing panji phaba ma kaurujo aduga sagol ase kanamtana paibe yaroi aigi thaba oirabani ngasidagidi adunane mabuktana sajik pijo thaba lao konungde jangnase hai nupa hogolo koi malewan tharido hogolaga kai kana duino hatto ingai lerisibu adu sharu wan tharaga dum leirage hey thaba hale e kariya ha thaba hale ba adudi akoi ni siraroi thaba do panji tawduna yenglame panji aduna jada thaktabagi wakhal yamna khanjinbaga masa sonbaga wanthabani hojikpudi kaisu tawreda adubu awaba wakhal khalhangana nungaitana wari sabigana yarbi makhaidi nungsina loinabi hoi khura kaisu tawreda pakhatkanu ibong ita thaba se kaisu tawraroidro panjinadi kaisu tawre haina hairami chan lanmi sing aigi abokto mafam masida puro abokto aigi thaba kaisu tawdi haiduna mamit pena yenghange adugane aboki mathakta kari tawgani haibado thabana gyan tarakpaga ai tawrage maboga do lanmi singna lawruraga machi amada lapna yenghanduna thami mikup khara leiraga thabana gyan tarakpada ningthau lamyanbagi phamung mathakta leirami manakta lamyanba ningthau Rajkumari maipakpiga panjiga manai nupi kharagana seba tawduna leirami mabok adudi uramde thabana makhoi sing adu uraga amuk kablakle mabok ning nungsina Thabagi nungshiba matawdu ubada ningthau lamyanbaga maipakpigana changsinduna themi thaba ngasi haiba numitsidagi nate mikup asidagi
ꯑꯩꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯊꯥꯗꯣꯛꯂꯔꯣꯏꯗꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯗꯨꯅ ꯂꯩꯔꯗꯕꯅꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯕꯥ ꯃꯥꯏꯄꯥꯛꯄꯤꯅ ꯑꯩꯒꯤ ꯏꯇꯥ ꯊꯕꯥꯁꯦ ꯏꯅꯝꯃ ꯑꯣꯏꯔꯕꯅꯤꯀꯣ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯏꯅꯝꯃ ꯑꯗꯣ ꯏꯕꯨꯡ ꯑꯕꯣꯛꯁꯤꯗꯤ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯁꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯦ ꯍꯥꯏꯕ꯭ꯔꯥ ꯏꯕꯨꯡ ꯊꯕꯥꯅ ꯌꯥꯔꯣꯏꯌꯦ ꯑꯕꯣꯛ ꯂꯩꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯗ ꯏꯕꯣꯛ ꯀꯧꯒꯅꯤ ꯏꯃꯥ ꯍꯥꯏꯅ ꯀꯧꯅꯅꯕꯁꯨ ꯂꯩꯇꯦ ꯐꯥꯕ ꯍꯥꯏꯅ ꯀꯧꯅꯕꯁꯨ ꯂꯩꯇꯦ ꯑꯕꯣꯛꯁꯨ ꯑꯃꯨꯛ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯗ ꯅꯨꯡꯁꯤꯅ ꯑꯕꯣꯛ ꯍꯥꯏꯅ ꯀꯧꯒꯅꯤ ꯃꯕꯣꯛ ꯑꯗꯨꯅ ꯀꯞꯂꯒ ꯑꯁ ꯊꯃꯣꯏ ꯑꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦꯍꯦ ꯑꯁꯨꯛ ꯐꯕ ꯏꯁꯨ ꯑꯁꯦ ꯑꯩꯅ ꯄꯨꯛꯆꯦꯜ ꯄꯤꯛꯃꯟꯕꯗꯒꯤ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯀꯣ ꯑꯩꯁꯦ ꯐꯠꯇꯦꯗꯀꯣ ꯑꯣꯟꯊꯣꯛꯅ ꯉꯁꯤꯗꯤ ꯏꯁꯨ ꯊꯕꯥꯒꯤ ꯃꯃꯥꯡꯗ ꯍꯤꯡꯅ ꯍꯤꯡꯅ ꯁꯤꯔꯦ ꯂꯝꯌꯥꯟꯕꯅ ꯑꯕꯣꯛꯇꯣ ꯁꯤꯗ ꯀꯧꯁꯤꯜꯂꯣ ꯊꯕꯥꯅ ꯑꯕꯣꯛꯇꯤ ꯀꯗꯥꯏꯅꯣ ꯑꯕꯣꯛꯀꯤ ꯏꯁꯨ ꯊꯕꯥ ꯉꯁꯤꯗꯤ ꯑꯕꯣꯛ ꯃꯥꯏꯊꯤꯔꯦ ꯏꯁꯨꯗ ꯑꯕꯣꯛ ꯂꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯏꯁꯨꯁꯤꯡꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤꯗꯨ ꯄꯤꯔꯣ ꯏꯕꯣꯛꯅꯦ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯒꯦ ꯑꯕꯣꯛ ꯀꯞꯀꯅꯨ ꯑꯩꯗꯤ ꯑꯕꯣꯛꯄꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯃꯥ ꯏꯄꯥ ꯉꯟꯅ ꯀꯥꯏꯅꯔꯕꯤ ꯑꯩꯁꯦ ꯑꯕꯣꯛꯅ ꯏꯃꯥ ꯏꯄꯥ ꯁꯛꯅ ꯌꯣꯛꯄꯤꯔꯛꯄꯅꯤ ꯁꯦꯟꯅꯕꯤꯔꯛꯄꯅꯤ ꯃꯕꯣꯛꯇꯨ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯄꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯕꯣꯛꯅ ꯊꯕꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯒ ꯊꯕꯥꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕꯁꯤꯡ ꯃꯤꯌꯥꯝꯁꯤꯡꯅꯁꯨ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯐꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥꯒ ꯆꯥꯡꯗꯝꯅꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯏꯄꯥꯛꯄꯤ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯐꯝꯂꯝꯃꯤ ꯑꯍꯣꯡꯕ ꯄꯥꯝꯕꯗ ꯋꯥꯈꯜ ꯑꯃꯅ ꯑꯣꯝꯆꯥꯛꯅꯗꯨꯅ ꯆꯥꯛꯄꯒꯨꯝꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯕꯣꯛꯅ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯆꯨꯝꯂꯛꯂꯕ꯭ꯔꯅꯦ ꯏꯕꯨꯡꯁꯨ ꯍꯧꯖꯤꯛꯇꯤ ꯃꯆꯟꯅꯩꯕꯨ ꯍꯥꯟꯅꯗꯧꯅ ꯅꯨꯡꯁꯤꯕꯤꯗꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯕꯣꯛꯁꯨ ꯑꯩꯒꯤꯗ ꯈꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯅꯝꯃ ꯊꯕꯥꯕꯨ ꯁꯣꯟꯗꯨꯅꯇ ꯂꯩꯈ꯭ꯔꯦ ꯀꯣꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯅꯈꯤꯗ꯭ꯔꯦ ꯃꯍꯥꯔꯥꯅꯤ ꯊꯕꯥ ꯍꯥꯏꯗꯨꯅꯇ ꯁꯣꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯤꯕꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯒ ꯃꯥꯟꯅꯔꯕ꯭ꯔꯅꯦ ꯑꯥꯏ ꯃꯥꯏꯄꯥꯛꯄꯤꯌꯥ ꯍꯩꯃꯥ ꯏꯁꯨ ꯅꯨꯄꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯂꯥꯛꯎꯅꯦꯍꯦ ꯅꯅꯝꯃꯒ ꯅꯕꯨꯡꯒꯗꯣ ꯀꯗꯥꯏꯗꯅꯣꯃ ꯆꯠꯅꯤ ꯍꯥꯏꯔꯤꯕꯗꯣ ꯅꯪꯁꯨ ꯌꯥꯎꯔꯨ ꯂꯥꯛꯎꯅꯦꯍꯦ ꯑꯕꯣ ꯑꯩꯗꯣ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯐꯝꯗꯣꯏ ꯅꯠꯇ꯭ꯔꯥ ꯐꯝꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯗꯣꯂꯥꯏꯗꯨꯗ ꯅꯅꯝꯃꯒ ꯅꯪꯒꯅ ꯐꯝꯕꯕꯨ ꯃꯤꯈꯩꯅꯅꯦ ꯌꯦꯡꯅꯗꯣꯏꯅꯤ ꯀꯩꯅꯣ ꯃꯍꯥꯔꯥꯅꯤ ꯊꯕꯥꯒ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯏꯄꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅꯅꯦ ꯂꯩꯒ ꯆꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯌꯦꯡꯅꯗꯣꯏꯗꯣ ꯑꯩ ꯅꯠꯇꯦ ꯏꯅꯝꯃꯅꯤ ꯃꯤꯌꯥꯝꯅ ꯁꯣꯟꯅꯗꯣꯏꯗꯣ ꯑꯩꯒꯤ ꯃꯤꯡ ꯅꯠꯇꯦ ꯏꯅꯝꯃ ꯊꯕꯥꯒꯤꯅꯤ ꯑꯗꯨꯒ ꯆꯥꯏꯔꯛꯀꯗꯧꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯏꯅꯝꯃꯗꯅꯤ ꯑꯕꯣ ꯑꯩꯅ ꯆꯠꯄ ꯌꯥꯎꯗꯣꯏꯗꯨꯅ ꯃꯍꯥꯔꯥꯅꯤ ꯁꯦꯟꯅꯕ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅꯅꯦ ꯑꯕꯣ ꯍꯥꯏ ꯀꯔꯤꯅꯣꯅꯦꯍꯦ ꯃꯥꯅ ꯉꯥꯡꯂꯤꯁꯤꯡꯁꯤꯕꯣ ꯅꯅꯝꯃ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯅꯦꯍꯦ ꯃꯁꯤꯗꯤ ꯑꯕꯣꯛꯁꯨ ꯅꯁꯨ ꯑꯩꯉꯣꯟꯗꯒꯤ ꯏꯅꯝꯃ ꯊꯕꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯈ꯭ꯔꯦꯀꯣ ꯍꯥꯏ ꯅꯪꯁꯨ ꯅꯨꯡꯁꯤꯅꯦꯍꯦ ꯏꯁꯨꯅꯤꯅꯦ ꯅꯪꯁꯦ ꯂꯥꯛꯑꯣ ꯂꯣꯏꯁꯤꯜꯂꯔꯣ ꯂꯥꯛꯑꯣ ꯁꯠ ꯑꯕꯣꯛꯅ ꯑꯩ ꯌꯥꯎꯍꯟꯅꯤꯡꯉꯤꯁꯦ ꯑꯊꯤꯕꯤ ꯅꯁꯨꯅ ꯐꯖꯕꯤ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯐꯝꯍꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯊꯤ ꯃꯍꯥꯔꯥꯅꯤꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯅ ꯌꯦꯡꯅꯕ ꯍꯥꯏꯅꯕꯗꯨ ꯇꯥꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣꯅꯦꯍꯦ ꯃꯥꯅ ꯉꯁꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯣ ꯏꯁꯨ ꯃꯥꯏꯄꯥꯛꯄꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦꯕ ꯏꯕꯣꯛꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗ ꯋꯥꯈꯜ ꯇꯥꯔꯛꯏ ꯑꯕꯣ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯍꯥꯟꯅꯅ ꯈꯪꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯐꯔꯀꯥꯟꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯐꯠꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯏꯁꯨꯒꯤꯗꯃꯛ ꯍꯥꯟꯅꯒꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯁꯤꯔꯅꯦ ꯏꯁꯨꯗꯤ ꯑꯩꯒꯤ ꯏꯅꯤ ꯊꯕꯥꯗꯤ ꯑꯃ ꯆꯠꯈ꯭ꯔꯕꯁꯨ ꯑꯃ ꯂꯥꯛꯀꯅꯤ ꯏꯁꯨꯗꯤ ꯍꯨꯟꯗꯣꯛꯂꯒ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ ꯍꯧꯒꯠꯂꯨꯁꯤ ꯏꯁꯨꯒꯤ ꯇꯣꯈꯥꯏꯅ ꯁꯥꯃꯨꯒꯤ ꯗꯣꯂꯥꯏꯗ ꯇꯣꯡꯍꯟꯒꯦ ꯅꯅꯝꯃꯗꯒꯤ ꯏꯁꯨꯅ ꯍꯦꯟꯅ ꯐꯖꯍꯟꯒꯦ ꯅꯕꯣꯛ ꯂꯩꯔꯤꯁꯤꯗꯤ ꯃꯕꯣꯛꯅ ꯃꯥꯏꯄꯥꯛꯄꯤꯕꯨ ꯌꯥꯝꯅ ꯐꯖꯅ ꯀꯦꯔꯗꯨꯅ ꯁꯥꯃꯨ ꯃꯊꯛꯇ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯃꯥꯒꯤ ꯇꯣꯈꯥꯏꯅ ꯂꯥꯟꯃꯤ ꯏꯅꯍꯟꯗꯨꯅ ꯃꯕꯨꯡꯒ ꯃꯅꯝꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯍꯜꯂꯝꯃꯤ ꯊꯕꯥꯅ ꯀꯔꯤꯒꯤꯅꯣ ꯃꯥꯏꯄꯥꯛꯄꯤꯅ ꯑꯩꯒ ꯆꯠꯃꯤꯟꯅꯗꯕꯤꯗ ꯑꯩꯒ ꯇꯣꯡꯃꯤꯟꯅꯗꯕꯤꯗ ꯇꯣꯈꯥꯏꯅ ꯂꯥꯛꯂꯤꯕ
ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕꯒ ꯂꯩꯕ ꯖꯥꯠꯂꯥ? ꯑꯩ ꯍꯣꯔꯦꯟ ꯍꯪꯂꯒꯦ꯫ ꯂꯝꯕꯤꯗ ꯃꯤꯌꯥꯝ ꯍꯨꯞꯇꯨꯅ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯒ ꯊꯕꯥꯒꯕꯨ ꯌꯦꯡꯅꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯊꯕꯥꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝꯗ ꯆꯥꯅ ꯊꯛꯅꯅꯕꯁꯨ ꯌꯦꯜꯂꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯕꯨꯛ ꯈꯨꯐꯁꯤꯗꯤꯅꯦ, ꯃꯁꯛꯅ ꯐꯖꯔꯤꯕ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅꯦ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯞ ꯆꯥꯏ꯫ ꯍꯩꯃꯥ, ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯆꯥꯅ ꯊꯛꯅꯅꯕ ꯌꯦꯜꯂꯤꯅꯦ ꯃꯔꯨꯞ꯫ ꯃꯥꯏꯗꯤ ꯆꯥꯅꯤꯡꯗꯦꯗ, ꯑꯩꯈꯣꯏꯗꯤ ꯃꯍꯥꯔꯥꯅꯤ ꯊꯕꯥꯅ ꯄꯤꯕ ꯑꯣꯏꯅ ꯂꯧꯖꯒꯦ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯄꯤꯕ ꯑꯣꯏꯅ ꯂꯧꯗꯗꯅ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯤꯁꯤꯅ? ꯃꯥꯒꯤꯁꯤꯒ ꯑꯩꯒꯤꯁꯤꯒ ꯃꯥꯟꯅꯗ꯭ꯔꯕ꯭ꯔꯥ? ꯂꯥꯟꯃꯤꯆꯥ, ꯏꯅꯝꯃꯅ ꯌꯦꯜꯂꯤꯕ ꯑꯗꯨꯃꯛ ꯑꯩꯁꯨ ꯌꯦꯟꯅꯅꯕ ꯄꯨꯔꯛꯎ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯌꯦꯜꯂꯤꯁꯤꯒ ꯃꯍꯥꯔꯥꯅꯤꯅ ꯌꯦꯜꯂꯤꯁꯤꯒ ꯆꯞ ꯃꯥꯟꯅꯩ, ꯃꯐꯝ ꯑꯃꯠꯇꯗꯒꯤꯅꯦ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯑꯗꯨꯒ ꯃꯤꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗꯒꯤ ꯂꯧꯗꯅ ꯏꯅꯝꯃꯗꯒꯤ ꯂꯧꯔꯤꯕꯅꯣ? ꯃꯥꯏꯄꯥꯛꯄꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯊꯟꯇ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯈꯔ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯇꯥꯟꯅꯈꯤ꯫ ꯊꯕꯥꯅ, ꯃꯥꯏꯄꯥꯛꯄꯤ ꯉꯥꯏꯈꯨꯑꯣ, ꯀꯩꯒꯤꯅꯣ ꯃꯥꯅ ꯆꯠꯈ꯭ꯔꯤꯁꯤꯕꯣ? ꯏꯕꯣꯡ, ꯃꯥꯏꯄꯥꯛꯄꯤꯁꯦ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ ꯂꯩꯕ ꯖꯥꯠꯂꯣ? ꯍꯟꯗꯛꯇꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ, ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ, ꯑꯩꯉꯣꯟꯗꯁꯨ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯗꯦ꯫ ꯀꯔꯤꯒꯤ ꯋꯥꯔꯧꯗꯣꯏꯅꯣꯅꯦꯍꯦ? ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯠꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯅꯪ ꯑꯩꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯈꯔ ꯆꯤꯟꯕꯁꯤꯗ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅꯦꯍꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ ꯏꯕꯨꯡ, ꯑꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯟꯒꯗꯕ? ꯂꯣꯏꯔꯕꯗꯤ ꯍꯜꯂꯁꯤ꯫ ꯃꯥꯅ ꯍꯟꯈꯤꯕꯗꯣ ꯃꯁꯥꯒ ꯅꯨꯡꯉꯥꯏꯇꯕ ꯖꯥꯠꯂꯥ ꯑꯃꯨꯛꯇ ꯍꯪꯕꯤꯔꯨꯒꯦ꯫ ꯍꯣꯏ, ꯍꯜꯂꯁꯤ꯫ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯒ ꯊꯕꯥꯒꯁꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯝꯃ ꯊꯕꯥꯅ ꯃꯥꯏꯄꯥꯛꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯃꯕꯣꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯁꯨ, ꯃꯤꯅꯥꯏꯗꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯍꯜꯂꯣ ꯍꯥꯏꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯜꯂꯛꯄ ꯃꯥꯅꯅꯦ ꯅꯅꯝꯃ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯅ ꯅꯕꯨꯡꯒꯁꯦ ꯈꯨꯗꯣꯝꯕꯤꯗ ꯍꯥꯞꯂꯒ ꯎꯔꯨ ꯎꯪꯂꯤꯁꯤꯅꯤ꯫ ꯏꯕꯣꯛꯅ ꯍꯥꯏꯕꯁꯤꯡ ꯑꯗꯣ ꯌꯥꯖꯔꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯁꯦ ꯋꯥꯔꯝꯃꯣꯏꯀꯣ꯫ ꯑꯩꯅ ꯃꯤꯅꯥꯏꯕꯨ ꯏꯇꯥꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯍꯧꯖꯤꯛꯅ ꯑꯩꯁꯦ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯔꯦ꯫ ꯃꯤꯅꯥꯏ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯣꯏꯅ ꯑꯣꯏꯔꯤ꯫ ꯑꯕ, ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔ ꯑꯃꯨꯛ? ꯉꯝꯃꯔꯣꯏ ꯑꯗꯨꯗꯤ, ꯑꯩꯉꯣꯟꯗ ꯇꯥꯈꯤꯕ ꯗꯁꯥꯗꯣ ꯑꯃꯨꯛ ꯇꯥꯍꯜꯂꯅꯨ꯫ ꯑꯃꯗꯤ ꯂꯩ, ꯃꯥꯒꯤ ꯐꯖꯔꯤꯕ ꯃꯁꯛꯁꯦ ꯊꯤꯍꯜꯂꯕ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ꯫ ꯃꯁꯛ ꯊꯤꯕ ꯃꯤꯕꯨ ꯀꯅꯥꯅ ꯌꯦꯡꯕꯤꯗꯣꯏꯅꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯁꯨꯁꯨ ꯑꯃꯨꯛ ꯃꯤꯅ ꯄꯥꯝꯅꯅ ꯌꯦꯡꯅꯅꯤ꯫ ꯈꯪꯂꯦꯗꯅ ꯏꯕꯣꯛꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯗꯨꯗꯤ ꯑꯕꯣ, ꯀꯃꯥꯏꯅ ꯃꯥꯒꯤ ꯐꯖꯕ ꯃꯃꯥꯏꯁꯦ ꯃꯥꯡꯍꯟꯒꯅꯤ? ꯑꯗꯨꯒꯤꯕꯨ ꯑꯕꯣꯛ ꯂꯩꯔꯤꯁꯤꯗꯤ, ꯑꯕꯣꯛ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯊꯕꯥꯗꯣ ꯃꯕꯣꯛꯀ ꯃꯥꯏꯄꯥꯛꯄꯤꯒꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯃꯄꯤ ꯂꯦꯞꯇꯅ ꯇꯥꯗꯨꯅ ꯀꯞꯄꯤ, ꯑꯗꯨꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯋꯥꯔꯤꯗꯣ ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯕꯤ ꯑꯃꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ, ꯊꯕꯥ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯟꯈꯤꯗ꯭ꯔꯦ, ꯀꯞꯇꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯂꯝꯌꯥꯟꯕꯅ ꯍꯪꯂꯕꯁꯨ ꯃꯃꯥꯒ ꯃꯄꯥꯒ ꯅꯤꯡꯁꯤꯡꯂꯛꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯕꯥꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯁꯦ? ꯑꯩꯒꯤ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤꯅꯤ ꯊꯕꯥꯅ ꯀꯥ ꯑꯁꯤꯗꯒꯤ ꯍꯦꯟꯗꯅ ꯀꯞꯇꯨꯅ ꯂꯩꯔꯛꯂꯤꯕꯁꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯑꯩ ꯑꯃꯨꯛꯇ ꯊꯤꯒꯠꯇꯕ ꯌꯥꯗꯦ꯫ ꯁꯣꯝꯗꯅ ꯃꯕꯣꯛꯀ ꯃꯥꯏꯄꯥꯛꯄꯤꯒꯗꯣ, ꯏꯁꯨ ꯅꯨꯄꯤ, ꯇꯨ ꯁꯤ ꯎꯔꯦꯗꯅ, ꯅꯅꯝꯃꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯅꯅꯦ ꯍꯤꯗꯥꯛ ꯁꯥꯗꯨꯅ ꯅꯅꯝꯃꯗ ꯄꯤꯊꯛꯀꯦ꯫ ꯍꯦꯛ ꯊꯛꯄꯒ ꯅꯅꯝꯃꯒꯤ ꯃꯁꯥ ꯄꯨꯝꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯅꯨꯕꯤ ꯃꯥꯟꯗꯨꯅ ꯊꯤꯗꯣꯔꯤꯕꯅꯤ꯫ ꯑꯁꯦꯡꯕꯔꯣꯕꯣ? ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯄꯤꯊꯛꯀꯅꯤ? ꯍꯣꯔꯦꯟꯅꯦ ꯅꯕꯨꯡ ꯂꯩꯇ꯭ꯔꯤꯉꯩꯗ ꯄꯤꯊꯛꯀꯦ꯫ ꯂꯥꯏꯕꯛ ꯐꯔꯗꯤꯅꯦ ꯃꯔꯣꯜ ꯐꯥꯎꯕ ꯊꯣꯛꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯤꯅꯥꯏꯗꯒꯤ ꯆꯪꯅꯤꯕꯤ ꯑꯣꯏꯍꯟꯒꯦ꯫ ꯉꯁꯤꯁꯨ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛꯀ ꯇꯥꯔꯝꯃꯤ꯫ ꯁꯤꯗꯤ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤꯁꯦ ꯁꯤꯕ ꯇꯥꯔꯦ꯫ ꯃꯣꯏꯒꯤ ꯃꯕꯣꯛ ꯃꯁꯨꯁꯦ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯁꯥ ꯑꯣꯏꯔꯝ꯫ ꯑꯩ ꯏꯅꯤꯡꯊꯧꯗ ꯑꯃꯨꯛꯇ ꯍꯥꯏꯔꯨꯒꯦ꯫ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯂꯝꯌꯥꯟꯕꯅ, ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯁꯦꯡꯕꯃꯛ ꯑꯣꯏꯔꯕꯗꯤ ꯈꯪꯅꯤꯗꯅ꯫ ꯅꯤꯡꯊꯧꯗꯨ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯄ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯕꯣꯛꯀ ꯃꯥꯏꯄꯥꯛꯄꯤꯒꯗꯤ ꯅꯤꯡꯊꯧ ꯆꯠꯈ꯭ꯔꯦ ꯈꯪꯕꯒ ꯊꯕꯥꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥ, ꯁꯦ ꯏꯕꯣꯛꯅ ꯊꯨꯅ ꯐꯅꯅꯕ ꯍꯤꯗꯥꯛ ꯄꯨꯔꯛꯄꯅꯤ, ꯂꯣꯏꯅ ꯊꯛꯆꯤꯜꯂꯨꯀꯣ꯫ ꯀꯗꯥꯏꯅꯣ ꯑꯕꯣꯛ? ꯄꯤꯔꯛꯑꯣ, ꯑꯩ ꯊꯛꯀꯦ꯫ ꯑꯩ ꯑꯕꯣꯛꯅ ꯄꯨꯔꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯁꯤ ꯊꯛꯂꯕꯗꯤ ꯑꯩꯒꯤꯁꯨ, ꯃꯥꯏꯄꯥꯛꯄꯤꯒꯤꯁꯨ, ꯑꯕꯣꯛꯀꯤꯁꯨ ꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯂꯗꯕꯅꯤ꯫ ꯀꯩꯅꯣꯅꯦꯍꯦ, ꯈꯪꯉꯕ ꯆꯠꯂꯅꯤ ꯊꯕꯥꯁꯤꯕ꯫ ꯊꯕꯥꯅ ꯃꯕꯣꯛꯇꯒꯤ ꯇꯥꯞ ꯂꯥꯎꯅ ꯍꯤꯗꯥꯛ ꯑꯗꯨ ꯃꯨꯜꯂꯒ ꯊꯛꯀꯦ ꯇꯧꯕꯒ ꯅꯤꯡꯊꯧ ꯂꯝꯌꯥꯟꯕꯅ ꯈꯪꯍꯧꯗꯅ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯤ꯫ ꯑꯗꯨꯒ ꯂꯝꯌꯥꯟꯕꯅ ꯃꯕꯣꯛꯇ ꯍꯤꯗꯥꯛ ꯑꯗꯨ ꯏꯟꯒꯦ ꯇꯧꯏ꯫
ꯃꯆꯟ ꯃꯩꯄꯥꯛꯄꯤꯗꯁꯨ ꯑꯣꯏꯃ ꯏꯁꯨ ꯅꯨꯄꯥ ꯏꯜꯂꯛꯀꯅꯨ ꯍꯨꯅꯤꯅꯦꯍꯦ ꯍꯤꯗꯥꯛ ꯅꯠꯇꯤꯌꯦ ꯏꯜꯂꯛꯀꯅꯨ ꯏꯕꯣꯡ ꯅꯪ ꯆꯠꯇ꯭ꯔꯣ ꯏꯜꯂꯛꯀꯅꯨꯕ ꯑꯩ ꯊꯛꯄꯒꯤꯌꯦꯕ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛ ꯐꯠꯇꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯕꯥꯅꯤꯕꯨ ꯑꯩꯒꯤ ꯏꯕꯣꯛꯂꯣ ꯑꯩꯒꯤ ꯏꯆꯜꯂꯣ ꯏꯆꯟ ꯏꯕꯣꯡ ꯅꯕꯥꯅꯤ ꯀꯣꯅꯨꯡ ꯑꯁꯦ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯂꯧꯔꯣ ꯉꯁꯤꯗꯒꯤꯗꯤ ꯅꯕꯥꯅꯤꯒꯤꯅꯤ ꯊꯕꯥ ꯂꯥꯛꯑꯣ ꯀꯣꯅꯨꯡꯁꯤꯗ ꯂꯩꯔꯔꯣꯏꯁꯤ ꯅꯪ ꯑꯩꯒꯤꯗ ꯑꯣꯏꯕ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯑꯃꯗ ꯃꯣꯏꯒꯨꯝꯕ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯅꯪ ꯑꯩꯇ ꯂꯩꯔꯨꯔꯁꯦ ꯏꯕꯣꯡ ꯑꯩ ꯂꯥꯜꯂꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯁꯤꯔꯝꯗꯥꯏꯁꯤꯗ ꯑꯃꯨꯛꯀ ꯐꯠꯇꯕꯤ ꯇꯥꯔꯕꯀꯣ ꯏꯁꯨ ꯅꯨꯄꯤ ꯅꯪ ꯑꯣꯏꯅ ꯂꯩꯔꯝꯗꯕꯅ ꯐꯕꯖꯥꯠꯅꯤꯗ ꯑꯣ ꯏꯁꯨꯒ ꯊꯕꯥꯒꯁꯤꯗꯤ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯅꯦ ꯃꯌꯥꯝꯁꯤꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯣꯏꯅ ꯏꯟꯅꯈ꯭ꯔꯦ ꯀꯣꯅꯨꯡꯁꯤꯗ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯤ ꯀꯥꯟꯅꯗꯣꯏꯕ ꯏꯕꯥꯅꯤꯗꯤ ꯏꯁꯨ ꯂꯝꯌꯥꯟꯕ ꯉꯥꯏꯈꯨꯑꯣ ꯑꯣ ꯁꯤꯗꯤ ꯈꯥꯝꯕ ꯌꯥꯔꯔꯣꯏꯗꯣ ꯑꯩ ꯀꯣꯅꯨꯡꯁꯤꯗꯒꯤ ꯆꯣꯡꯊꯔꯒ ꯁꯤꯖꯔꯒꯦꯗ ꯍꯤꯡꯂꯒ ꯑꯃꯨꯛꯀ ꯐꯜꯂꯛꯑꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯕꯥ ꯂꯝꯌꯥꯟꯕ ꯅꯕꯣꯛꯀꯤ ꯑꯔꯣꯏꯕ ꯋꯥꯁꯤꯃꯗꯤ ꯅꯕꯥꯅꯤꯅ ꯊꯨꯡꯍꯜꯂꯛꯎꯀꯣ ꯅꯕꯥꯅꯤ ꯆꯠꯈꯤꯅꯨꯅꯦꯍꯦ ꯅꯕꯣꯛ ꯂꯥꯜꯂꯦ ꯊꯕꯥꯅ ꯀꯞꯂꯒ ꯑꯕꯣꯛ ꯃꯕꯣꯛꯇꯨ ꯀꯣꯅꯨꯡꯗꯒꯤ ꯆꯣꯡꯊꯗꯨꯅ ꯁꯤꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯩꯄꯥꯛꯄꯤ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯍꯦꯟꯅ ꯑꯐꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯃꯕꯨꯡ ꯑꯃꯅ ꯊꯕꯥꯒꯅ ꯃꯩꯄꯥꯛꯄꯤꯕꯨ ꯂꯨꯅ ꯇꯧꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ